ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯑꯦꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯦꯟꯕꯅ ꯊꯕꯥ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ, ꯑꯩ ꯊꯕꯛ ꯆꯠꯅꯕ ꯇꯧꯒꯦꯅꯦ ꯅꯪꯕꯣ꯫ ꯇꯥꯗ꯭ꯔꯕ ꯖꯥꯠꯂ ꯃꯁꯤ ꯅꯨꯄꯤꯁꯤꯕꯣ? ꯊꯕꯥꯁꯨ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯅꯨꯄꯥ ꯉꯟꯃꯟꯗ꯭ꯔꯣ? ꯅꯣꯡꯉꯥꯟꯕꯗ ꯉꯥꯏꯔꯤ ꯍꯥꯏꯕꯅꯤꯗ, ꯃꯣꯏ ꯅꯨꯄꯥꯅ ꯆꯠꯇꯣꯏ ꯇꯧꯔꯤꯗꯣ꯫ ꯍꯩ, ꯊꯕꯛ ꯆꯠꯄꯕꯨ ꯀꯩꯅꯣꯅꯦ, ꯉꯟꯅ ꯆꯠꯇꯧꯅꯦ, ꯂꯣꯏꯔꯝꯗꯥꯏꯗ ꯆꯠꯄ ꯌꯥꯄꯣꯟꯇꯦꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯗ ꯋꯥ ꯈꯔ ꯍꯥꯏꯔꯝꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯊꯕꯥꯁꯨ ꯏꯃꯨꯡꯗ ꯆꯪꯉꯛꯏ, ꯑꯗꯨꯒ ꯀꯥꯗ ꯂꯩꯔꯤꯕ ꯄꯥꯔꯤꯕꯨ ꯇꯥꯅꯕ ꯍꯥꯏꯖꯩ꯫ ꯃꯤꯁꯤꯡꯁꯦ ꯂꯦꯝꯊꯥꯛ ꯊꯥꯛꯅꯕ ꯍꯣꯠꯅꯕꯗꯅꯦ ꯏꯃꯨꯡꯁꯦ ꯆꯥꯎꯈꯠꯄ ꯉꯝꯗ꯭ꯔꯦ꯫ ꯃꯤꯔꯦꯝꯁꯤꯅ ꯋꯥꯏ ꯆꯥꯏꯔꯦ ꯀꯩꯅꯣ ꯏꯃꯨꯡꯁꯤꯕꯣ? ꯍꯥꯏꯔꯒ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯈꯤꯕꯒꯤ ꯆꯥꯏꯔꯤ ꯈꯣꯠꯂꯤ ꯃꯌꯥꯝꯗꯣ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯄꯥꯔꯤꯗꯨ ꯇꯨꯃꯤꯟ ꯇꯥꯔꯝꯃꯤ, ꯑꯗꯨꯒ ꯃꯆꯤꯟꯗ ꯇꯞꯅ ꯍꯥꯏꯖꯩ꯫ ꯏꯇꯩꯃꯅ ꯍꯥꯏꯔꯤꯁꯦ ꯑꯩꯉꯣꯟꯗꯅꯤꯅꯦ, ꯑꯁꯤꯅ ꯍꯣꯔꯦꯟ ꯇꯥꯆꯧ ꯍꯜꯂꯛꯑꯀꯥꯟꯗ ꯃꯥꯅ ꯊꯣꯛꯄ ꯄꯥꯎ ꯇꯝꯂꯅꯤ, ꯑꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯑꯃꯨꯛ ꯈꯟꯅꯍꯟꯗꯣꯏꯅꯦꯕ꯫ ꯐꯠꯇꯦ ꯑꯣꯈꯛ ꯐꯠꯇꯦꯗ ꯏꯇꯩꯃ ꯅꯪꯁꯦ꯫ ꯁꯣꯝꯗ ꯊꯕꯥ ꯄꯥꯔꯤꯅ ꯈꯨꯝꯂꯛꯇꯕꯗꯨꯗ ꯈꯨꯝꯂꯛꯅꯕ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯑꯝꯃꯤ꯫ ꯏꯃꯨꯡꯁꯤꯒꯤꯅꯦ ꯃꯊꯤ ꯃꯀꯨꯝ ꯄꯨꯝꯕꯁꯦ ꯊꯕꯥ ꯑꯩ ꯂꯩꯇ꯭ꯔꯕꯗꯤꯅꯦ ꯀꯅꯥꯝꯇ ꯇꯧꯕꯤꯅꯕ ꯂꯩꯇꯦꯕꯁꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯍꯣꯠꯅꯔꯛꯄꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯕꯨ ꯂꯣꯏꯗꯦꯕꯁꯦ꯫ ꯊꯕꯥ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯀꯣ꯫ ꯑꯁꯨꯝꯅ ꯉꯥꯡꯗꯅ ꯊꯕꯛꯇꯨ ꯂꯣꯏꯁꯤꯜꯂꯝꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗ ꯄꯥꯔꯤ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯆꯥꯛꯈꯨꯝ ꯆꯪꯉꯛꯇꯨꯅ ꯆꯐꯨ ꯎꯌꯥꯟ ꯐꯥꯛꯂꯒ ꯍꯥꯏꯖꯩ ꯃꯆꯤꯟꯗ꯫ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯉꯤꯁꯤꯅ? ꯑꯩꯈꯣꯏ ꯏꯇꯩꯃꯁꯦ ꯆꯪꯉꯛꯇ꯭ꯔꯤꯀꯥꯟ ꯑꯝꯇ ꯆꯥꯍꯧꯈꯤꯒꯦ, ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯤ꯫ ꯁꯤꯗꯤ ꯆꯝꯊꯣꯡꯅꯤꯅ꯫ ꯎꯄꯥꯏ ꯂꯩꯇ ꯄꯥꯔꯤꯗꯣ ꯏꯟꯁꯥꯡ ꯆꯝꯊꯣꯡꯗꯨꯒ ꯆꯥꯛꯇꯨꯒ ꯉꯥꯔꯧ ꯌꯥꯎꯗ ꯆꯥꯔꯝꯃꯤ꯫ ꯂꯣꯏꯔꯒ ꯀꯣꯟꯗꯨ ꯄꯨꯊꯣꯛꯇꯨꯅ ꯐꯦꯡꯅꯕ ꯂꯥꯛꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯥꯕ ꯂꯥꯛꯇꯨꯅ ꯍꯥꯏꯔꯦ꯫ ꯇꯧꯔꯦꯗꯣ, ꯑꯩꯈꯣꯏ ꯃꯧ ꯑꯅꯧꯕꯤꯒꯤ ꯊꯕꯛꯁꯤꯅ ꯐꯈꯤꯕꯁꯤꯅ ꯑꯃꯨꯛꯇꯣꯏꯕ, ꯀꯔꯤꯅꯣ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯐꯩ ꯀꯥꯏꯀꯣ꯫ ꯈꯥꯕꯒꯤ ꯋꯥꯗꯨꯗ ꯄꯥꯔꯤ ꯀꯣꯟꯗꯨ ꯐꯦꯡꯅ ꯐꯦꯡꯅ, ꯌꯥꯔꯦ ꯑꯝꯇ, ꯇꯥꯅꯤꯡꯗꯕ ꯑꯁꯨꯝꯕ ꯋꯥꯊꯤꯁꯦ ꯍꯦꯛ ꯌꯧꯔꯛꯄꯒ ꯍꯥꯏꯅꯦꯕ꯫ ꯑꯁꯦꯡꯕ ꯍꯥꯏꯕꯅꯦ, ꯑꯗꯣ ꯑꯩꯈꯣꯏ ꯃꯧ ꯑꯅꯧꯕꯤꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯕꯤꯔꯒꯦ ꯑꯁꯨꯛ ꯊꯦꯡꯅ ꯆꯥꯔꯤꯁꯤꯕꯣ? ꯆꯝꯊꯣꯡꯅꯦ, ꯑꯩꯒꯤꯗꯤ ꯁꯤꯗꯅꯕ ꯅꯣꯡꯃꯒꯤ ꯈꯥꯛꯄꯤꯔꯝꯃꯤꯕꯁꯦ ꯍꯥꯎꯏ ꯍꯥꯎꯇꯦ ꯊꯤꯗ ꯆꯥꯕ ꯐꯪꯖꯔꯤ ꯈꯟꯗꯅ ꯆꯥꯖꯔꯤ ꯑꯩꯁꯨ꯫ ꯃꯇꯥꯎꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯈꯪꯂꯕ ꯈꯥꯕꯅꯤ ꯍꯟꯗꯛꯇꯤ ꯅꯨꯡꯉꯥꯏꯇꯅ ꯃꯇꯥꯎꯗ ꯌꯦꯡꯂꯒ ꯃꯈꯥ ꯇꯥꯔꯛꯑꯝꯃꯤ꯫ ꯅꯣꯏ ꯅꯇꯩꯃꯁꯨꯅꯦ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯕꯅꯦ, ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯤ ꯑꯩꯈꯣꯏꯗ ꯆꯥꯔꯨꯁꯤ, ꯏꯃꯥꯅ ꯅꯪ ꯎꯗꯕꯁꯨ ꯀꯨꯏꯔꯦ ꯍꯥꯏꯌꯣ꯫ ꯃꯆꯥꯅꯨꯄꯥꯒ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯣꯏꯕꯇ ꯅꯠꯇꯅ ꯄꯥꯔꯤꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤꯗ ꯈꯥꯕꯒꯤ ꯃꯃꯥꯅ ꯌꯥꯝ ꯂꯨꯅ ꯑꯄꯣꯛꯄ ꯃꯆꯥꯒꯨꯝ ꯇꯧꯖꯔꯝꯃꯤ꯫ ꯑꯩꯁꯨ ꯏꯃꯥꯗꯣ ꯎꯗꯕ ꯀꯨꯏꯔꯦ, ꯂꯥꯛꯀꯦꯅ ꯈꯜꯂꯝꯕꯅꯦ, ꯅꯪ ꯂꯥꯛꯄ ꯇꯥꯟ ꯆꯥꯔꯦ꯫ ꯍꯣꯔꯦꯟꯗꯣ ꯅꯣꯏꯗ ꯂꯤꯛꯁꯤꯔ ꯈꯪꯗꯦ, ꯑꯩ ꯏꯇꯩꯃꯒꯤ ꯏꯁꯧ ꯇꯥꯅꯤ ꯈꯟꯕꯗ ꯇꯁꯦꯡꯅ ꯌꯨꯝꯁꯤꯗ ꯂꯩꯅꯤꯡꯕ ꯄꯣꯛꯇ꯭ꯔꯤ꯫ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ, ꯅꯨꯡꯉꯥꯏꯇꯦꯅ ꯃꯇꯦꯡ ꯄꯥꯡꯉꯨꯕꯁꯨ ꯌꯥꯔꯣꯏ, ꯅꯣꯏ ꯅꯇꯩꯃꯒꯤ ꯃꯑꯣꯡꯗꯣ ꯑꯩ ꯇꯜꯂꯦꯕ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯄꯥꯔꯤ ꯀꯣꯜꯂꯤꯛꯇꯣ ꯐꯦꯡꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯊꯅꯝꯗꯨꯅ ꯑꯅꯤꯗꯨ ꯊꯣꯛꯂꯛꯏ꯫ ꯑꯌꯨꯛ ꯅꯨꯡꯁꯥ ꯐꯖꯅ ꯍꯥꯏꯒꯠꯂꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯑꯅꯤꯗꯨ ꯈꯨꯟ ꯊꯪꯅꯕ ꯇꯝꯅ ꯁꯨꯝ ꯂꯥꯛꯏ, ꯋꯥꯔꯤꯁꯨ ꯁꯥꯟꯅꯔꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤꯗ ꯊꯣꯏꯕꯤꯅ ꯑꯩꯕꯨ ꯊꯥꯗꯣꯛꯑꯝꯃꯒ ꯆꯠꯈꯤꯗ꯭ꯔ ꯁꯤꯅꯤ ꯑꯩꯅ ꯈꯜꯂꯤꯁꯦ꯫ ꯋꯥꯈꯜꯁꯦ ꯋꯥꯗꯕ ꯉꯝꯗꯦ ꯏꯇꯥ꯫ ꯑꯗꯨꯒꯤꯕꯨ ꯀꯩꯅꯣ, ꯊꯣꯏꯕꯤꯅꯁꯨ ꯅꯪꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯈꯪꯉꯒ ꯅꯠꯇ꯭ꯔꯣ ꯂꯣꯏꯅꯔꯤꯗꯨꯕꯣ? ꯑꯗꯨꯗꯕꯨ ꯆꯠꯈ꯭ꯔꯕꯗꯤ ꯃꯥꯁꯨ ꯆꯠꯈ꯭ꯔꯕ ꯑꯗꯨꯅꯤ꯫ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯈꯨꯟꯒꯤ ꯂꯝꯄꯥꯛ ꯑꯃꯒꯤ ꯎꯖꯥꯎ ꯑꯃ ꯍꯧꯔꯤꯕ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯩ꯫ ꯑꯉꯥꯡ ꯑꯃ ꯊꯥꯗꯨꯅ ꯊꯣꯏꯕꯤ ꯀꯧꯊꯣꯛꯅꯕ ꯊꯥꯖꯤꯟꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯊꯣꯏꯕꯤꯗꯣ ꯃꯅꯝꯃꯒ ꯏꯁꯧ ꯀꯟꯅ ꯂꯥꯡꯏ꯫ ꯏꯅꯝꯃ, ꯅꯆꯟꯅ ꯍꯥꯏꯕꯗꯤ ꯑꯍꯟ ꯑꯣꯏꯔꯕ ꯄꯥꯕ, ꯏꯃꯥ ꯆꯥꯛ ꯃꯇꯝ ꯆꯥꯅ ꯄꯤꯖꯧ ꯍꯥꯏꯕꯁꯤꯗ ꯏꯅꯝꯃꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯊꯣꯏꯕꯤꯒꯤ ꯃꯅꯝꯃ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧ ꯇꯧꯅꯤ ꯈꯪꯗꯦ, ꯃꯅꯦꯝ ꯃꯀꯨꯒꯤ ꯆꯥꯛꯁꯨ ꯃꯇꯝ ꯆꯥꯅ ꯄꯤꯖꯅꯤ ꯈꯪꯂꯝꯗꯦ, ꯄꯤꯖꯅꯤꯡꯕ ꯃꯇꯝꯗ ꯃꯀꯨꯁꯤ ꯇꯧꯔꯒ ꯄꯤꯖꯩ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯌꯥꯝꯕ ꯊꯣꯏꯕꯤꯒ ꯃꯅꯝꯃꯒ ꯈꯠꯅꯩ꯫ ꯂꯩꯀꯥꯏꯗꯅ ꯃꯅꯝꯃꯅ ꯊꯣꯏꯕꯤꯕꯨ ꯐꯠꯇꯦ, ꯃꯥꯕꯨ ꯑꯣꯠꯂꯤ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯗ ꯌꯣꯜꯂꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯅꯝꯃ ꯊꯔꯣ ꯁꯪꯕꯤꯅ, ꯍꯩ ꯊꯣꯏꯕꯤ, ꯑꯉꯥꯡ ꯅꯇꯤꯛ ꯅꯠꯇꯅꯅꯦ ꯍꯥꯏꯄ ꯌꯥꯝ ꯁꯥꯅꯨ, ꯑꯩꯁꯨꯅꯦ ꯉꯝꯅꯕ ꯍꯣꯠꯅꯔꯤꯗꯅ, ꯃꯁꯤꯗꯤ ꯅꯪ ꯎꯗꯦꯕ ꯅꯠꯇ꯭ꯔꯣ? ꯏꯅꯝꯃꯅ ꯍꯣꯠꯅꯕꯩꯔꯣ? ꯃꯤ ꯆꯥꯛ ꯇꯣꯛꯅꯔꯕꯁꯨ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯗ꯭ꯔꯤꯁꯦ, ꯑꯩꯈꯣꯏ ꯆꯥꯗ꯭ꯔꯕꯁꯨ ꯑꯍꯟ ꯑꯅꯤꯁꯤꯡ ꯉꯟꯅ ꯄꯤꯖꯕ ꯀꯩ ꯀꯥꯏꯒꯦ ꯏꯅꯝꯃ? ꯍꯥꯏꯔꯒ ꯀꯟꯅ ꯈꯠꯅꯕ ꯃꯇꯥꯡꯗꯨꯗ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯗꯨ ꯀꯟꯅ ꯆꯦꯜꯂꯛꯄꯒꯤ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ
ꯊꯣꯏꯕꯤ ꯍꯣꯏ ꯈꯠꯅꯔꯤꯗꯨ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯩ ꯊꯣꯏꯕꯤ, ꯅꯪꯁꯨꯅꯦ ꯅꯒꯨꯟ ꯐꯖꯅ ꯈꯪꯉꯕꯅꯤ꯫ ꯑꯩꯉꯣꯟꯗ ꯉꯥꯡꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯅꯪꯁꯨ ꯊꯕꯛꯇꯣ ꯏꯇꯦꯡꯗꯣ ꯈꯔ ꯄꯥꯡꯕꯤꯔꯗꯤ ꯆꯥꯛꯇꯣ ꯉꯁꯥꯏꯅ ꯆꯥꯔꯣꯏꯗ꯭ꯔꯣ ꯍꯥ? ꯊꯣꯏꯕꯤ ꯁꯥꯎꯅ ꯃꯅꯝꯕꯗ ꯌꯦꯡꯉꯛꯄꯗ ꯁꯨꯃꯥꯡꯗ ꯑꯉꯥꯡ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ, ꯍꯥꯏ ꯊꯦꯝꯕꯨꯡ, ꯀꯩꯅꯣ ꯅꯪꯅ ꯑꯗꯨꯋꯥꯏꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯑꯒ ꯅꯌꯥ ꯀꯥꯔ ꯌꯦꯡꯉ ꯂꯩꯗꯨꯅ? ꯀꯔꯤ ꯌꯦꯡꯉꯤꯅꯣ ꯍꯥ? ꯃꯆꯦ ꯊꯣꯏꯕꯤꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯄꯗꯨꯗ ꯋꯥꯔꯤ ꯇꯥꯔꯝꯕ ꯊꯦꯝꯕꯨꯡ ꯋꯥꯔꯤ ꯇꯥꯔꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨꯔꯣ ꯆꯦ ꯊꯣꯏꯕꯤ? ꯆꯦ ꯊꯣꯏꯕꯤ ꯍꯪꯕ ꯅꯨꯄꯥ ꯑꯅꯤꯈꯛ ꯈꯨꯟꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯐꯝꯍꯧꯕꯅꯦ, ꯑꯗꯨ ꯍꯥꯏꯒꯦ ꯆꯪꯉꯛꯄꯅꯦ꯫ ꯍꯥꯏꯔꯝꯂꯒ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯋꯥ ꯃꯈꯥ ꯇꯥꯅ ꯍꯪꯒꯦ ꯇꯧꯕꯗꯨ ꯅꯪꯍꯧꯔꯝꯗꯦ꯫ ꯃꯅꯝꯃꯁꯨ ꯑꯉꯥꯡꯗꯨꯅ ꯍꯥꯏꯔꯝꯕꯗꯨ ꯇꯥꯍꯧꯔꯗꯨꯅ ꯉꯥꯡꯕ ꯑꯃꯨꯛ ꯍꯧꯔꯛꯑꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯃꯅꯝꯃ ꯃꯅꯥꯛꯇ ꯂꯦꯞꯄꯤ ꯀꯥꯏꯁꯦ ꯈꯪꯅꯗ꯭ꯔꯦ꯫ ꯏꯀꯥꯏ ꯍꯪꯒꯣꯏꯕꯒꯁꯦ ꯀꯔꯤꯃꯠꯇ ꯂꯩꯅꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯍꯥꯏꯔꯝꯗꯨꯅ ꯐꯦꯠ ꯂꯥꯎꯔꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯅꯝꯃꯒꯤ ꯀꯣꯆꯤ ꯈꯣꯠꯂꯒ ꯉꯥꯡꯂꯝꯕ ꯋꯥꯗꯨꯗ ꯊꯣꯏꯕꯤ ꯁꯥꯎꯅ ꯃꯆꯤꯟꯗ ꯍꯥꯏꯖꯩ꯫ ꯑꯉꯥꯡꯁꯤꯅ ꯀꯔꯤ ꯑꯀꯥꯏꯕ ꯋꯥ ꯍꯥꯏꯕ ꯌꯥꯎꯗꯅ ꯀꯔꯤ ꯇꯧꯕꯒꯤ ꯏꯀꯥꯏꯖꯗꯣꯏꯕ ꯑꯩꯗꯤ? ꯏꯋꯥꯗꯨꯝ ꯎꯅꯔꯨꯈꯤꯒꯦꯗ ꯍꯥꯏꯔꯒ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯈꯨꯟꯒꯤ ꯂꯝꯄꯥꯛ ꯇꯝꯅ ꯂꯥꯛꯄꯗ ꯂꯥꯞꯇꯛꯅ ꯅꯨꯄꯥ ꯑꯅꯤꯈꯛ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯗ ꯇꯥꯔꯛꯏ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯗꯣ꯫ ꯈꯥꯕꯅ, ꯑꯗꯨꯗꯤ ꯊꯣꯏꯕꯤꯁꯦ ꯉꯁꯤ ꯆꯦꯜꯂꯣ, ꯑꯗꯨꯒ ꯅꯣꯏ ꯅꯇꯩꯃꯗꯣ ꯈꯠꯅꯍꯜꯂꯣ, ꯅꯪꯅ ꯏꯟꯁꯤꯜꯂꯒ꯫ ꯀꯩꯅꯣ ꯈꯪꯗꯦꯃꯤ, ꯅꯨꯄꯥꯗꯣ ꯌꯥꯝ ꯊꯣꯛꯇ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤꯅ ꯇꯨꯡꯗꯒꯤ ꯇꯥꯞ ꯑꯣꯛꯇꯨꯅ ꯈꯨꯝꯂꯛꯑꯝꯃꯤ꯫ ꯄꯥꯔꯤꯅ ꯈꯥꯕꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯅꯪꯗ꯭ꯔꯤꯀꯥꯟ, ꯀꯗꯥꯏꯗꯒꯤ ꯉꯝꯂꯅꯤꯒꯦ ꯇꯥ ꯈꯥꯕ? ꯑꯩꯈꯣꯏꯒꯤꯁꯤꯗꯤꯅꯦ ꯆꯥꯛ ꯌꯥꯝ ꯆꯥꯔꯒ ꯇꯨꯝꯃꯕꯅꯤꯅ ꯃꯤꯅ ꯑꯗꯨꯝ ꯐꯨꯕ ꯇꯥꯕꯅꯤ ꯑꯩ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ꯫ ꯊꯣꯏꯕꯤꯅ ꯇꯨꯡꯗꯒꯤ ꯈꯪꯍꯥꯏ ꯍꯥꯏꯔꯛꯄꯗꯨꯗ ꯅꯨꯄꯥ ꯑꯅꯤꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ꯫ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯒꯗꯨ ꯆꯞ ꯂꯦꯞꯂꯒ ꯊꯣꯏꯕꯤꯗ ꯌꯦꯡꯉꯛꯏ꯫ ꯑꯗꯨꯒ ꯈꯥꯕꯅ, ꯑꯣꯏꯃ, ꯈꯪꯉꯦ ꯊꯣꯏꯕꯤ, ꯅꯪꯁꯤꯗꯤ ꯂꯥꯛꯏ ꯈꯣꯠꯂꯤ ꯀꯥꯏ ꯍꯥꯏꯕꯒꯤ ꯁꯣꯠꯄꯦꯠ ꯀꯩꯝ ꯂꯥꯎꯗꯦ ꯍꯥꯏꯕꯅꯤꯗ꯫ ꯀꯌꯥꯝ ꯀꯨꯏꯒꯦ ꯂꯥꯛꯄ ꯊꯣꯏꯕꯤ? ꯍꯥꯏꯔꯒ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ꯫ ꯈꯥꯕꯗꯣ ꯊꯣꯏꯕꯤꯅ ꯄꯥꯔꯤꯒꯤ ꯅꯥꯀꯟꯗ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯈꯥꯕꯗ ꯌꯦꯡꯅ ꯍꯥꯏꯔꯛꯏ꯫ ꯇꯥ ꯈꯥꯕ, ꯀꯨꯏꯗ꯭ꯔꯤꯌꯦ ꯂꯥꯛꯄ꯫ ꯑꯗꯨ ꯇꯥ ꯄꯥꯔꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯇꯥ ꯄꯥꯔꯤꯁꯦ ꯅꯨꯄꯥ ꯊꯣꯛꯃꯟꯗꯦ ꯍꯥꯏꯕ, ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯁꯤꯕꯣ? ꯈꯥꯕꯁꯨ ꯈꯖꯤꯛ ꯆꯠꯊꯣꯛꯇꯨꯅ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯗ ꯌꯦꯡꯉꯒ ꯄꯥꯔꯤꯗꯨ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ, ꯊꯣꯏꯕꯤ, ꯅꯨꯄꯥ ꯊꯣꯛꯄ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣ? ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯟꯁꯤꯟꯅꯔꯒ ꯈꯠꯅꯕꯗꯨꯔꯥ ꯅꯨꯄꯥ ꯊꯣꯛꯄ ꯍꯥꯏꯁꯤꯕꯣ? ꯍꯥ, ꯁꯤꯕꯨ ꯀꯩꯅꯣ? ꯄꯥꯔꯤꯒꯤ ꯄꯥꯎꯈꯨꯝꯗ ꯊꯣꯏꯕꯤ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯗꯤ ꯑꯗꯨ ꯉꯥꯛꯇꯅꯦ, ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯗꯤ ꯅꯇꯩꯃꯗꯨꯅꯅꯦ ꯍꯤꯒꯥꯏ ꯋꯥ ꯏꯟꯁꯤꯜꯂꯒ ꯅꯌꯥꯝꯕꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯐꯨꯍꯜꯂꯣ ꯑꯗꯨꯝ꯫ ꯄꯥꯔꯤꯁꯨ ꯊꯣꯏꯕꯤꯒꯤ ꯋꯥꯗꯨꯗ ꯈꯖꯤꯛ ꯏꯀꯥꯏꯔꯞ ꯇꯧꯅ, ꯑꯁ ꯊꯣꯏꯕꯤ ꯅꯪꯁꯤꯗꯤ ꯌꯥꯝ ꯁꯥꯎꯒꯠꯂꯦ ꯑꯣꯏꯕ, ꯋꯥꯔꯤꯒ ꯁꯥꯐꯝ ꯈꯪꯗꯦ꯫ ꯄꯥꯔꯤꯒꯤ ꯋꯥꯗꯨ ꯊꯣꯏꯕꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯉꯝꯃꯤ꯫ ꯄꯥꯔꯤꯗ ꯁꯥꯎꯅ ꯌꯦꯡꯂꯒ, ꯅꯪꯒꯤꯗꯤ ꯑꯗꯨ ꯉꯥꯛꯇꯅꯦ, ꯆꯥꯛꯇꯣ ꯌꯥꯝ ꯆꯥꯔꯒ ꯂꯩꯌꯣ, ꯀꯩꯅꯣ ꯈꯪꯗꯦꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯊꯣꯏꯕꯤꯁꯨ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯍꯜꯂꯛꯑꯝꯃꯤ꯫ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯈꯥꯕꯅ ꯋꯥꯔꯤ ꯍꯧꯗꯣꯔꯛꯑꯝꯃꯤ꯫ ꯈꯣꯏꯗ ꯆꯪꯁꯤ ꯍꯥꯏꯕꯅꯤꯀꯣ, ꯑꯃꯨꯛ ꯀꯥꯎꯗꯅ ꯌꯨꯝꯗ ꯍꯟꯖꯤꯟꯈꯤꯅꯤ, ꯍꯟꯖꯤꯟꯕꯗ ꯅꯌꯥꯝꯕ ꯁꯟ ꯂꯥꯕ ꯃꯥꯟꯕꯗꯨꯅ ꯑꯃꯨꯛ ꯐꯨꯕꯤꯅꯤ꯫ ꯈꯥꯕ, ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ ꯍꯤꯡꯗꯧꯕ ꯇꯟꯁꯤꯜꯂꯛꯑꯦ ꯑꯣꯏꯕ, ꯅꯪꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯔꯦꯀꯣ ꯁꯦꯡꯅ꯫ ꯈꯥꯕ ꯅꯨꯡꯉꯥꯏꯇꯅ ꯆꯠꯂꯤꯕ ꯃꯇꯥꯎꯕꯨ ꯊꯦꯝꯖꯤꯟꯕꯤꯕ ꯑꯣꯏꯅ ꯂꯛꯅꯔꯝꯃꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯕꯥꯅꯤ ꯑꯣꯏꯅ ꯆꯦꯜꯂꯁꯤꯔꯣ? ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯂꯩꯅꯕ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯩꯔꯗꯤ ꯅꯣꯏ ꯅꯌꯥꯝꯕꯅꯁꯨ ꯑꯃꯨꯛ ꯍꯟꯅꯁꯨ ꯐꯨꯔꯔꯣꯏ, ꯑꯗꯨꯒ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯨ ꯆꯞ ꯃꯥꯟꯅꯔꯅꯤꯗꯅ ꯍꯥ? ꯄꯥꯔꯤꯗꯨ ꯃꯄꯨꯛꯅꯤꯡꯀꯗꯨ ꯅꯨꯡꯁꯤꯐꯝ ꯍꯦꯛ ꯈꯪꯗꯦ꯫ ꯈꯥꯕꯒ ꯂꯩꯕꯁꯤꯗ ꯁꯥꯎꯅꯤꯡꯂꯞ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ ꯃꯍꯥ ꯄꯥꯄꯤꯁꯤꯗꯤꯕ, ꯑꯩꯁꯤ ꯇꯁꯦꯡꯅ ꯄꯥꯝꯃꯝꯗꯣꯏꯅꯤ ꯌꯦꯡꯉꯨꯀꯣ, ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤꯒ ꯀꯣꯏꯗꯕꯤ ꯃꯥ ꯂꯩꯁꯦ, ꯑꯩꯅ ꯊꯣꯏꯕꯤ ꯀꯥꯏꯅꯕ ꯉꯥꯏꯔꯤ ꯑꯣꯏꯔꯤꯅꯦꯕ ꯃꯥꯒꯤꯁꯦ꯫ ꯈꯥꯕꯗꯨ ꯆꯠꯂꯝꯕꯗꯒꯤ ꯂꯦꯞꯂꯒ ꯄꯥꯔꯤꯒꯤ ꯃꯈꯣꯡꯗ ꯂꯥꯝꯗꯨꯅ ꯀꯥꯎꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯃꯍꯥ ꯆꯟꯗꯥꯜꯁꯤꯗꯤ, ꯏꯁ ꯑꯩꯅ ꯃꯥꯁꯤ ꯌꯥꯝ ꯄꯥꯝꯗꯧꯁꯤ ꯉꯥꯏꯔꯦꯅꯦ ꯃꯥ ꯉꯥꯡꯉꯤꯁꯦ, ꯃꯁꯤ ꯍꯨꯏ ꯑꯁꯤ ꯃꯥꯟꯕꯁꯤ ꯃꯁꯤ ꯃꯥ ꯉꯥꯡꯉꯤꯁꯦ ꯌꯦꯡꯉꯨꯅꯦ꯫ ꯍꯥꯏꯔꯒ ꯆꯠꯄ ꯑꯃꯨꯛ ꯍꯧꯔꯝꯃꯤ꯫ ꯃꯌꯥ ꯍꯤꯒꯠꯂꯝꯕ ꯄꯥꯔꯤꯗꯨ ꯆꯞ ꯂꯦꯞꯂꯒ ꯆꯠꯂꯤꯕ ꯃꯇꯥꯎꯗ ꯐꯠ ꯂꯦꯡꯒꯣꯜꯂꯤ꯫ ꯑꯗꯨꯒ, ꯍꯨꯏ ꯑꯁꯤꯕ ꯃꯥꯟꯕꯁꯤꯗꯅꯦ ꯈꯣꯏ ꯊꯣꯏꯕꯤꯅ ꯀꯦꯜꯂꯤꯁꯦ ꯑꯩꯉꯣꯟꯗ, ꯅꯪꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯦꯡꯕꯁꯨ ꯅꯠꯇꯅ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯋꯥꯊꯤ ꯉꯥꯡꯅꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯁꯣꯝꯗꯅ ꯄꯥꯔꯤꯒꯤ ꯌꯨꯝꯗꯅꯤ꯫ ꯄꯥꯔꯤꯒꯤ ꯃꯌꯥꯝꯕꯗꯨ ꯊꯕꯛ ꯍꯜꯂꯛꯑꯝꯃꯤ꯫ ꯃꯥꯡꯒꯣꯟꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯗꯅ ꯆꯪꯉꯛꯑꯝꯃꯤ꯫ ꯅꯨꯄꯤ, ꯅꯨꯄꯤ ꯇꯥꯕ꯭ꯔꯣ? ꯑꯩ ꯍꯜꯂꯛꯑꯦꯍꯦ, ꯇꯥꯗ꯭ꯔꯣ ꯅꯨꯄꯤ? ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯊꯕꯥ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄꯒꯤ ꯃꯈꯣꯟ ꯇꯥꯕꯗ ꯀꯥꯗꯒꯤ ꯃꯄꯨꯔꯣꯏꯕ ꯇꯥꯅꯕ ꯈꯨꯝꯂꯛꯑꯝꯃꯤ꯫ ꯇꯥꯔꯦ ꯇꯥꯔꯦ, ꯏꯃꯨꯡꯗ ꯆꯪꯉꯛꯑꯒ ꯀꯣꯛ ꯀꯧꯔꯛꯄ ꯌꯥꯕꯗꯣ ꯁꯨꯃꯥꯡꯗꯒꯤ ꯍꯦꯛꯇ ꯀꯧꯋꯦ ꯍꯥꯏꯕꯅꯤꯗ꯫ ꯑꯗꯣ ꯅꯨꯄꯥ, ꯁꯤꯗ ꯐꯝꯃꯣ, ꯋꯥ ꯑꯃꯇ ꯍꯥꯏꯒꯦꯁꯤ꯫ ꯍꯦꯟꯕꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯒ, ꯀꯔꯤ ꯋꯥꯅꯣ ꯅꯪꯅ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ? ꯑꯐ ꯅꯨꯡꯉꯥꯏꯒꯤꯗꯤ ꯃꯥꯟꯗꯦꯕ ꯅꯨꯄꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥꯗꯨꯗ ꯊꯕꯥ ꯁꯥꯎꯅꯤꯡꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯉꯒ ꯍꯥꯏꯔꯛꯏ꯫ ꯍꯣ ꯀꯔꯤꯅꯣ? ꯑꯩꯅ ꯏꯃꯨꯡꯁꯤꯒꯤ ꯋꯥ ꯍꯥꯏꯕꯗ ꯉꯁꯤ ꯐꯥꯎꯕꯗ ꯀꯔꯤ ꯐꯠꯇꯕꯕꯨ ꯌꯥꯎꯈ꯭ꯔꯕꯒꯦ ꯍꯥꯏꯕꯅꯤ?
ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯍꯦꯟꯕꯗꯨ ꯇꯞꯅ ꯐꯃꯨꯡꯗ ꯍꯤꯞꯊꯔꯒ ꯍꯥꯏꯔꯛꯏ. ꯌꯥꯎꯗꯕ ꯈꯛꯅꯤ. ꯏꯆꯤꯜ ꯏꯅꯥꯎ ꯅꯨꯡꯁꯤꯅꯍꯟꯗ꯭ꯔꯤꯁꯤꯅꯤ. ꯋꯥ ꯂꯣꯏꯔꯦ ꯀꯩꯅꯣ. ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯁꯤꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯄꯨꯛꯅꯤꯡ ꯑꯣꯟꯅꯕ ꯀꯦꯁꯤꯟꯅꯕ ꯍꯧꯔꯛꯑꯝꯃꯤ. ꯑꯁ, ꯀꯔꯤꯅꯣ ꯃꯣꯏ ꯃꯄꯥꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯤꯗ ꯑꯗꯨꯝ ꯐꯠꯇꯅ ꯈꯜꯂꯒꯗꯤ ꯏꯕꯥꯅꯤ ꯀꯃꯥꯏꯅ ꯂꯩꯃꯤꯟꯅꯗꯣꯏꯅꯣ ꯇꯨꯡ ꯀꯣꯏꯅ? ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯁꯥꯔꯒ ꯈꯨꯝꯂꯛꯏꯕꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧꯗꯨ ꯌꯦꯡꯉꯒ ꯍꯥꯏꯔꯛꯏ ꯍꯦꯟꯕ. ꯆꯨꯝꯃꯤ ꯆꯨꯝꯃꯤ. ꯑꯗꯨ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯔꯣꯗꯅ ꯇꯥꯔꯒꯦ ꯑꯩꯁꯨ. ꯃꯄꯨꯔꯣꯏꯕꯅ ꯇꯥꯔꯒꯦ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯗ ꯊꯕꯥ ꯇꯧꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ. ꯑꯣ, ꯑꯇꯩ ꯅꯠꯇꯦꯗ. ꯅꯣꯏ ꯅꯅꯥꯎꯅꯨꯄꯥ ꯄꯥꯔꯤꯁꯦ ꯃꯇꯩꯃ ꯑꯩꯅ ꯊꯕꯛ ꯑꯃꯇꯪ ꯇꯧ ꯍꯥꯏꯕꯁꯦ ꯇꯧꯅꯤꯡꯗꯦ ꯍꯥꯏꯕ. ꯍꯌꯦꯡ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯗꯤ ꯏꯟꯈꯤꯗꯣꯏꯕ ꯑꯉꯥꯡꯅꯤ ꯌꯦꯡꯉꯣꯁꯤ. ꯍꯦꯟꯕꯗꯨ ꯑꯍꯥꯟꯕꯗꯗꯤ ꯄꯥꯛꯅ ꯊꯥꯖꯗꯕꯒꯤ ꯃꯑꯣꯡꯗ ꯈꯨꯝꯂꯛꯑꯝꯃꯤ. ꯍꯦꯔꯗ, ꯑꯗꯨꯃꯛꯁꯨ ꯑꯣꯏꯔꯦ ꯅꯪꯁꯨ. ꯃꯥꯒꯤ ꯅꯨꯄꯥꯅ ꯊꯥꯖꯗꯕꯒꯤ ꯃꯇꯧ ꯎꯠꯄꯗꯨꯗ ꯊꯕꯥ ꯃꯆꯨ ꯊꯥꯛꯄ ꯍꯧꯔꯛꯑꯝꯃꯤ. ꯑꯁ, ꯀꯔꯤꯅꯣ? ꯑꯃꯨꯛꯇ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯈꯣ ꯍꯥꯏꯕꯅꯦ. ꯀꯩꯅꯣ ꯈꯪꯗꯦꯃꯤ. ꯃꯥꯒꯤ ꯅꯨꯄꯤꯅ ꯋꯥ ꯃꯔꯛ ꯊꯠꯄꯒꯤ ꯁꯥꯎꯔꯛꯄꯗꯨꯗ ꯊꯦꯝꯂꯛꯑꯝꯃꯤ ꯍꯦꯟꯕꯗꯣ. ꯇꯥꯔꯒꯦ. ꯍꯟꯗꯛꯇꯤ ꯇꯥꯔꯒꯦ. ꯍꯥꯏꯔꯣꯁꯤ. ꯍꯟꯗꯛꯁꯨ ꯊꯕꯥꯗꯨ ꯃꯆꯨ ꯈꯔ ꯑꯃꯨꯛ ꯍꯦꯟꯖꯤꯜꯂꯤ. ꯄꯥꯔꯤꯅ ꯇꯧꯗꯕ ꯊꯕꯛ ꯀꯌꯥꯗ ꯍꯦꯟꯖꯤꯟꯅ ꯍꯥꯏꯔꯛꯑꯝꯃꯤ. ꯑꯁ, ꯑꯁꯦꯡꯕꯅꯦ ꯍꯥꯏꯔꯃꯛꯇꯗ ꯀꯩꯅꯣ ꯈꯪꯗꯦ. ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤꯅꯤ. ꯑꯩꯅꯕꯨ ꯃꯣꯏ ꯇꯥꯆꯧꯗ ꯀꯩ ꯑꯣꯏꯗꯕ ꯍꯥꯏꯗꯣꯏꯅꯣ? ꯑꯍꯥꯟꯕ ꯊꯥꯖꯔꯝꯗꯕ ꯍꯦꯟꯕꯗꯨ ꯈꯔꯗꯒꯤ ꯊꯥꯖꯕ ꯃꯇꯧ ꯎꯠꯂꯛꯑꯝꯃꯤ. ꯃꯥꯒꯤ ꯅꯨꯄꯤꯅꯕꯨ ꯍꯥꯏꯔꯕꯗꯤ ꯊꯥꯖꯒꯟꯕ ꯍꯦꯟꯕꯅꯤ. ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯦꯟꯕ ꯅꯨꯄꯤꯅ ꯉꯝꯕ ꯑꯙꯥ ꯃꯣꯔꯥ ꯀꯥꯏꯗꯨꯅꯤ. ꯍꯣꯏꯅꯦ. ꯑꯗꯣ ꯅꯪꯅ ꯍꯥꯏꯕꯗ ꯃꯥꯅ ꯀꯔꯤ ꯌꯥꯗꯕ ꯊꯕꯛ ꯇꯧꯔꯛꯂꯒꯦꯕ? ꯍꯥꯏꯔꯣꯗꯅ ꯑꯗꯨꯗꯤ. ꯑꯗꯨꯁꯨ ꯍꯥꯏꯗꯦ. ꯋꯥꯀꯣꯏ ꯉꯥꯡꯗꯅ ꯂꯩ ꯍꯥꯏꯕꯅꯤꯗ. ꯊꯕꯥ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯃꯥꯅ ꯍꯥꯏꯕ ꯋꯥꯗꯨ ꯊꯥꯖꯔꯦ ꯈꯟꯅ ꯍꯥꯏꯔꯛꯑꯝꯃꯤ. ꯍꯣ, ꯑꯩꯅꯅꯦ ꯁꯤꯡꯗꯨ ꯈꯥꯏꯔꯝꯃꯣ ꯍꯥꯏꯕ. ꯑꯗ ꯃꯥꯅ ꯈꯨꯝꯂꯛꯄ ꯉꯥꯡꯂꯛꯄ ꯃꯌꯥꯝꯁꯦ ꯑꯩ ꯇꯝꯕ ꯍꯩꯇꯦ. ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯍꯟꯗꯛꯇꯤ ꯊꯥꯖꯔꯝꯃꯤ ꯍꯦꯟꯕꯗꯣ ꯃꯈꯥ ꯇꯥꯔꯛꯑꯝꯃꯤ. ꯀꯔꯤ ꯈꯨꯝꯃꯛꯏꯕ? ꯍꯥꯏꯌꯣ ꯑꯗꯨꯁꯨ. ꯊꯕꯥ ꯑꯣꯏꯗꯕ ꯉꯥꯡꯕ ꯍꯧꯔꯛꯄꯒꯤ ꯃꯁꯥꯗꯨ ꯈꯖꯤꯛꯇꯤ ꯈꯧꯇꯛ ꯑꯃ ꯆꯥꯅ ꯍꯥꯏꯔꯛꯏ. ꯃꯥꯅ ꯍꯥꯏꯔꯤꯕ ꯁꯤꯡꯗꯣ ꯃꯥꯅ ꯅꯠꯇ꯭ꯔꯕꯗꯤ ꯈꯥꯏꯕꯤꯅꯕ ꯂꯩꯇ꯭ꯔꯦ ꯏꯃꯨꯡꯁꯤꯗ. ꯇꯥꯆꯧꯗꯤ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯔꯒ ꯂꯩꯔꯦ. ꯁꯤꯃꯛꯅꯤ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ. ꯑꯀꯣꯟꯕꯒꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯐꯅ ꯁꯥꯎꯔꯝꯗꯕ ꯍꯦꯟꯕ ꯈꯪꯁꯥꯎ ꯁꯥꯎꯔꯛꯇꯨꯅ, ꯀꯔꯤ? ꯑꯉꯥꯡ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯍꯥꯏꯔꯝꯕ? ꯃꯄꯨꯔꯣꯏꯕꯒꯤ ꯈꯪꯁꯥꯎ ꯁꯥꯎꯔꯛꯄ ꯃꯇꯧꯗꯨꯗ ꯈꯪꯂꯗꯨꯅ ꯍꯥꯏꯔꯛꯏ ꯊꯕꯥ. ꯍꯣꯏꯃ, ꯈꯪꯉꯤꯍꯦ. ꯀꯩꯅꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯤꯕ? ꯁꯨꯝ ꯁꯥꯎꯔꯝꯗꯕ ꯍꯦꯟꯕꯗꯨ ꯈꯥꯝꯕ ꯂꯥꯛꯄ ꯌꯥꯗ ꯁꯥꯎꯔꯛꯑꯝꯃꯤ. ꯑꯗꯨꯒ, ꯑꯩꯈꯣꯏ ꯇꯣꯝꯕ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯃꯥ ꯀꯗꯥꯏ ꯆꯠꯈꯤꯒꯦ? ꯊꯕꯥꯗꯨ ꯄꯥꯗꯤ ꯄꯥꯈꯠꯂꯕꯅꯤ. ꯑꯗꯨꯕꯨ ꯐꯥꯊꯔꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯑꯍꯣ, ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥꯅꯕꯨ ꯌꯨꯝꯒꯤ ꯃꯈꯥꯗ ꯂꯩ ꯍꯥꯏꯕ. ꯁꯨꯝ ꯁꯥꯎꯔꯛꯄꯗꯒꯤ ꯍꯦꯟꯕꯗꯣ ꯃꯅꯥ ꯄꯥꯏꯕ ꯌꯥꯔꯛꯑꯝꯗꯦ. ꯁꯥꯎꯅ ꯃꯈꯥ ꯇꯥꯔꯛꯏ. ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯂꯥꯛꯈꯤꯁꯟ, ꯅꯨꯡꯉꯥꯏꯅꯤꯕ. ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯁꯤꯃ ꯍꯧꯖꯤꯟꯈ꯭ꯔꯦ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯁꯣꯝꯗ ꯅꯨꯄꯥ ꯑꯅꯤꯗꯨ ꯆꯥꯛ ꯇꯣꯛꯂꯕ ꯇꯨꯡꯗꯅꯤ ꯈꯥꯕꯒꯤ ꯃꯃꯥꯅ, ꯏꯆꯥꯁꯤ ꯅꯨꯡꯗꯥꯡꯁꯤꯗ ꯍꯟꯕꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯂꯦꯛꯈ꯭ꯔꯣꯗꯅ. ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯈꯥꯕꯅꯁꯨ ꯅꯥꯀꯜꯗꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ. ꯑꯗꯨꯅꯦ ꯍꯥꯏꯁꯦ, ꯃꯌꯨꯝ ꯆꯠꯂꯒ ꯃꯌꯥꯝꯕꯗ ꯐꯨꯍꯜꯂꯨꯒꯦ ꯍꯥꯏꯔ ꯀꯩꯅꯣ? ꯈꯥꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯔꯤꯗꯨ ꯅꯣꯛꯅꯤꯡꯗ ꯅꯣꯛꯂꯛꯏ. ꯑꯗꯨꯒ, ꯍꯦꯔꯗ, ꯃꯤꯕꯨ ꯍꯦꯛꯇ ꯄꯪꯐꯨ ꯐꯨꯕ ꯌꯥꯄꯣꯟꯇꯦꯗ. ꯄꯥꯔꯤꯅ ꯌꯥꯝꯃꯟꯗꯕ ꯑꯗꯨꯗ ꯈꯥꯕꯅ ꯊꯤꯟꯗꯣꯛꯄ ꯊꯣꯛꯂꯛꯏ. ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯈꯥꯕꯅ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯨꯄꯥ. ꯅꯪꯁꯨ ꯅꯨꯄꯥ ꯑꯣꯈꯥꯛ ꯊꯣꯛꯃꯟꯗꯦ. ꯈꯥꯕꯒꯤ ꯋꯥꯗꯨꯗ ꯄꯥꯔꯤꯗꯨ ꯆꯠꯅ ꯍꯥꯏꯔꯛꯏ. ꯅꯨꯄꯥ ꯊꯣꯛꯏꯁꯤꯗꯤ ꯁꯤ ꯊꯣꯛꯇ꯭ꯔꯦ ꯍꯥꯏꯒꯦꯔꯣ? ꯀꯩꯅꯣꯅꯦ? ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯥꯛꯄꯅ ꯊꯣꯡꯒꯥꯜ ꯍꯦꯟꯗꯣꯔꯛꯄꯗ ꯍꯥꯏꯔꯛꯏ ꯈꯥꯕꯅ. ꯌꯥꯔꯦ, ꯁꯤ ꯌꯧꯔꯦ, ꯆꯠꯆꯈ꯭ꯔꯣ. ꯈꯥꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯔꯤꯅ ꯊꯋꯥꯁꯥꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯐꯔꯦ, ꯆꯠꯆꯈ꯭ꯔꯒꯦ ꯑꯩꯁꯨ. ꯏꯈꯣꯡ ꯄꯥꯟꯖꯔꯤꯌꯦ. ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯀꯥꯏꯅꯔꯗꯨꯅ ꯃꯌꯨꯝ ꯍꯟꯅꯔꯛꯏ. ꯄꯥꯔꯤꯒꯤ ꯌꯨꯝꯗꯅꯤ. ꯄꯥꯔꯤꯅ ꯌꯨꯝ ꯌꯧꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯅ ꯃꯥꯡꯒꯣꯜꯗ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯅꯥꯎꯅꯨꯄꯥꯕꯨ ꯇꯥꯅꯕ. ꯍꯟꯗꯤ ꯍꯜꯂꯛꯏꯗꯅ. ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯅꯤ ꯈꯪꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯑꯇꯣꯝꯕ, ꯌꯨꯝꯗ ꯂꯩꯅꯤꯡꯗ꯭ꯔꯗꯤ ꯂꯩꯕ꯭ꯔꯅ? ꯃꯌꯥꯝꯕꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯄꯥꯔꯤ ꯊꯥꯡꯂꯝꯕ ꯃꯈꯣꯡꯗꯨ ꯆꯞ ꯂꯦꯞꯂꯒ ꯍꯥꯏꯖꯩ ꯃꯇꯣꯝꯇ, ꯃꯌꯥꯝꯕ ꯇꯥꯗꯅꯕ ꯃꯑꯣꯡꯗ. ꯑꯁꯤꯃꯨꯛ ꯂꯩꯔꯝꯃꯤꯅꯦ. ꯄꯦꯜꯂꯕꯅꯤ. ꯄꯥꯔꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯅ ꯃꯔꯣꯜ ꯑꯃ ꯀꯃꯥꯏꯅ ꯇꯧꯕ ꯂꯥꯏꯕꯛꯅꯣ ꯈꯪꯗꯦ ꯍꯥꯏꯕꯅꯤꯗ. ꯃꯅꯥꯎꯅꯨꯄꯥꯅ ꯁꯨꯝ ꯈꯨꯝꯂꯛꯇꯕꯗ, ꯆꯪꯁꯨ ꯆꯪꯂꯛꯇꯕꯗ ꯃꯌꯥꯝꯕꯗꯨ ꯍꯦꯟꯅ ꯁꯥꯎꯔꯛꯑꯝꯃꯤ. ꯑꯃꯨꯛꯁꯨ ꯍꯥꯏꯖꯤꯜꯂꯛꯑꯝꯃꯤ. ꯑꯇꯣꯝꯕ, ꯅꯪꯒꯤꯗꯣ ꯑꯩ ꯎꯁꯤꯠꯇ꯭ꯔꯤꯔꯣ? ꯆꯪꯉꯣ ꯍꯥꯏꯔꯒ ꯑꯗꯨꯗ ꯂꯦꯞꯄꯒ ꯂꯩꯗꯨꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯦ ꯑꯇꯣꯝꯕ? ꯑꯃꯨꯛ ꯃꯌꯥꯝꯕꯅ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯗ ꯄꯥꯔꯤꯗꯨ ꯎꯄꯥꯏ ꯂꯩꯇ ꯈꯨꯝꯂꯛꯏ. ꯂꯥꯛꯀꯦ ꯇꯥꯆꯧ. ꯑꯩꯗꯣ ꯂꯥꯛꯀꯦ. ꯍꯥꯏꯔꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯃꯈꯣꯡꯗꯨ ꯑꯃꯨꯛ ꯊꯥꯡꯕ ꯍꯧꯏ. ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯇꯧꯗꯨꯗ, ꯅꯈꯣꯡꯗꯨ ꯆꯩꯁꯤꯅ ꯀꯟꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ?
ꯊꯥꯡꯕ ꯍꯩꯇ꯭ꯔꯗꯤ ꯀꯩꯗꯧꯕꯩ ꯅꯈꯣꯡꯗꯣ ꯄꯥꯜꯂꯤꯅꯣ ꯍꯥ ꯍꯥꯏꯔꯒ ꯍꯦꯟꯕ ꯃꯥꯅ ꯑꯣꯏꯅ ꯄꯔꯞ ꯃꯥꯡꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯒ ꯃꯅꯥꯎꯅꯨꯄꯥꯕꯨ ꯍꯦꯛꯇ ꯐꯨꯕ ꯍꯧꯔꯛꯏ ꯃꯌꯥꯝꯕꯒꯤ ꯃꯇꯧꯗꯨꯗ ꯏꯄꯥ ꯄꯥꯈꯠꯅ ꯇꯥꯆꯧ ꯑꯩꯅ ꯀꯩꯗꯧꯈ꯭ꯔꯒꯦ ꯇꯥꯆꯧ ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ ꯍꯥꯏꯕꯅꯦ ꯇꯥꯆꯧ ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ ꯍꯥꯏꯕꯅꯦ ꯑꯩ ꯂꯥꯜꯂꯦ ꯇꯥꯆꯧ ꯑꯩ ꯂꯥꯜꯂꯦꯕ ꯇꯥꯆꯧ ꯍꯥꯏꯔꯒ ꯃꯌꯥꯝꯕꯅ ꯐꯨꯗꯅꯕ ꯍꯥꯏꯗꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯑꯗꯨꯕꯨ ꯍꯦꯟꯕꯗꯤ ꯃꯅꯥꯎꯅꯨꯄꯥꯕꯨ ꯁꯥꯁꯜ ꯐꯨꯕꯗꯨꯝꯅ ꯐꯨꯔꯒ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤ ꯂꯥꯟꯕ ꯍꯥ ꯑꯩꯅ ꯀꯧꯕꯗ ꯅꯈꯣꯡꯗꯣ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯔꯒ ꯌꯥꯝ ꯂꯥꯛꯈꯤꯗꯥꯏꯅꯦ ꯈꯪꯗꯦ ꯅꯪꯗꯣ ꯍꯥꯠꯂꯒ ꯐꯗꯧꯅꯤꯅ ꯑꯁꯨꯝꯅ ꯍꯦꯟꯕ ꯅꯨꯄꯤꯅ ꯏꯟꯁꯤꯜꯂꯒ ꯃꯅꯥꯎꯅꯨꯄꯥꯗꯨ ꯃꯈꯨꯠ ꯄꯦꯟꯅ ꯐꯨꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯌꯥꯝꯕꯅ ꯇꯝꯊꯤꯅ ꯐꯨꯔꯝꯕꯒꯤ ꯁꯤꯛꯂꯤ ꯏꯃꯨꯡ ꯆꯪꯉꯛꯄꯗ ꯃꯇꯩꯃꯒ ꯑꯃꯨꯛ ꯃꯥꯌꯣꯛꯅꯔꯝꯃꯤ ꯃꯇꯩꯃꯗꯨ ꯌꯥꯝ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯃꯑꯣꯡꯗ ꯍꯤꯡꯉꯤꯕ ꯅꯄꯨꯟꯁꯤ ꯃꯍꯤꯡꯗꯨꯕꯨ ꯄꯥꯝꯃꯤꯕ꯭ꯔꯣ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯂꯦꯝꯊꯥꯛ ꯊꯥꯛꯄꯒꯤꯗꯤꯅꯦ ꯉꯝꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯊꯕꯥꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯑꯌꯥꯝꯕ ꯃꯅꯥꯎꯅꯨꯄꯥꯕꯨ ꯐꯨꯍꯜꯂꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯈꯠꯅꯍꯜꯂꯤꯕꯁꯤ ꯄꯥꯔꯤꯅ ꯊꯕꯛ ꯁꯨꯗ ꯌꯨꯝꯗ ꯁꯨꯝ ꯂꯩꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯌꯥꯝꯕꯅꯤ ꯄꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯇ ꯍꯥꯏꯔꯛꯏ ꯏꯇꯩꯃ ꯑꯩꯁꯨ ꯊꯕꯛꯇꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯁꯨꯔꯛꯇꯕꯒꯤ ꯊꯤꯐꯝ ꯈꯪꯗꯕꯒꯤꯅꯦ ꯑꯩꯁꯨ ꯊꯕꯛ ꯆꯠꯄ ꯍꯧꯔꯗꯧꯅꯤ ꯏꯇꯩꯃ ꯑꯁꯨꯝꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯊꯕꯥꯅ ꯃꯄꯨꯔꯣꯏꯕꯗ ꯏꯟꯁꯤꯜꯂꯒ ꯃꯆꯤन मनाव खनहली पारीगी पाखुम तारगा हो सु इबुंगो सुबु सुमंदे हाइरिबने थबकतो चाकतो सुम लेमजा चारिदुबु ngambu ngamine हाइरमदुना फेट लेदुना मोइगी कारोमदा चंखिरम पारी समागी कारोमदा चंगई अदुगा मपुगनि नुंगसीना अहिना युमसिदा लेबसे इतैमदा याम नुंगाइत्रुब्रा अहिना युमसिदा लेट्रबदि इतैमा इंगना चिना लेगदोबा माले असुमना खल्लगा पोथाखिरमे अहिंदुमा मथंगी अयुकनी सोमदा थोइबीगी युमदनी थोइबी अयुकी वाई तैरी तंजादुदा ममा थोलक्तुना हाइरे ननमदि हवट्रिब्रा नंगना अदुकमना हगुलगा वाई तैरमिसिना हा थोइबी हाइरगा मासु मचान तौरिबा थबक्तुदा मतेंग पांगसिलमी ममागी वादु तारगा थोइबी इसौ हौरअमी कराइदि हगुलपनो खोइनमदि महारानी नि कैनो युमसिगे अखोइना मिनाइने मागी सेवा तौनबा मचागी हाइरा इबा वादु तारगा ममादु ममौ तारबदि अमु खनरकपा तारे खन्ना मचानुपीबु थाजुबिरअमी हाय यारे ननमसे अमु ताखिनी इमाने तानिंगदि नोगी खनबदो कोकम साइको ए ममागी वादु तारगने हेना सावले ए थोइबी खनबदा ngasi फावबदा थोइबीना कीबा मी लेरमदे माना लांदबा मफमदा ओइरबदि इमासु तानिंगद्रदिने इमासु तानिंगद्रेदा नमौ नुपीगा खनबा पामद्रिने नबु नमौ नुपीना सुम हाइरिखा यागद्रो कैनो हाइनरिङे हन्दक्ति थोइबीगी मनमा थरो संबिसु हगुलम थबक सुनिंगदबदा ममिंग चपी मौनी थोइबीगी मनमा सिनसु अयाम्ब थोइबीगा खनबनी हाइ थोइबिया नंग ngasai dingangi meyamdo aisune loi taiko angangna ne yam haipa sano aina ngamdaba honare ingaktani ko hairakliba manamagi wadu tabada थोइबी तौरमलिबा थबकतो चपलेपी अदुगा साउना मनमदा येंगलगा ओ इनमसु तादि ताबोइरा हगुटलबनिना थबकसे अमुक इनमना मखा ताबिरो कोइनमा हाइरमदुना फेट लेदुना संखिगे तौबदा थरो संबी थोइबीगी वादु ताप ओकलगा हाइरे मासु खनबदा इकाई खंगदबी मौनी हाइ थोइबी ngaiko nak aidi kaidobagi nangna tarunba thabakse tawgadoiba ha angang ningol aphaubi haiba mingko asidani thoibigi asaubi masida khanarak patare khanduna tumin lerambi mamana khamjilami hai iyari animak toknaro yam thangnabaga takhraga ne ima ikai ko kashulaitaba thabaksigi damakta tharo sangbi manemna haido karino khangda manemda oina mo asilami khanari khai pendabi ima su khange yare ngasai khaina sa ningol sina ingonda ngangi kandadi karimata haide aina na sa ningol da khajig haiba horokpagadi ima su wa hekta haire ine maraktuda amuk thoibi su amuk manamada onsilai mama da machin khumi haiduna thoibi sauna haire inama ngangi se na khan thaba nati ima ne nathak thongba da phawba da kari wa haini phawba khangde karimata takpi tambirak taba mali namase yamsida mau ai don laido laikai sida machin kanbada thoibi hainarabani ngarang talakbi tharo sangbina thoibigi magul khanglamde manemda onsilambado thoibida amu onsilam hare yum sida hana leirambi angang nangdi nathak thongba natro ise adu sunabungna lawriba nanama ngangi ba hairi base karino di khangnaga ngasai dagi khumi ba mayam duna takpadi yum sida leiriba imana yam takpi tambi ba oibeira
ꯑꯗꯨꯝꯅ ꯁꯨꯝ ꯈꯨꯝꯂꯛꯑꯒ ꯂꯩꯕꯗꯨꯗ ꯊꯣꯏꯕꯤꯗꯨ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯍꯦꯛꯇ ꯃꯅꯝꯃꯒꯤ ꯃꯁꯝꯗꯨ ꯂꯥꯝꯗꯨꯅ ꯐꯣꯏꯔꯛꯑꯝꯃꯤ ꯑꯗꯨꯒ ꯇꯥꯛꯄꯤꯕ ꯇꯝꯕꯤꯕ ꯇꯣꯈꯣ 이남마기 까이다두나네 아이나 컴리바 센세 농아이브라 낭 컴커드나 하우직 얌나 컴커바 낭 농아이브라 이모 낭 아둠나 캉포이 포이럭버드 타로 상비 나라두나 토이비기 마삼두 람나보 호나름 아두고 박나 팡람데 사우나 하이리 팡디니 마시기 닝올 아파우비스기 마삼시다 포이게 떠보네바 아유 이마 나이 하바네 행자비 파도 아이나 포이게디 팡데 하바 asomna masa mamo khatnabadda mamadu tawpham khangda leirampadagi ising batil ama zorolam haijilam adudagi khatnaramba ani tu chap leptuna mamada onsilai haira i macha mamawda yengna yam thangnaba na ngasaidagi khatnabagi makhol tabada khuning kang yengi basi namai singdu ikaidro ha adugi hamna ikaidri du karigino tharo sangbido thoibiga khatnarambada leplaga khatnaba khamdoklibi manemdo oina onsila ami amu ima su khange yare ngasai khaina jasina ngangba kandadi kari mata haide aduga hauze ene khajik ngang ba hawrapaga imane hekta haire ine mama na haibada mana khumbada thoibi mana onsinduna sauna haire aduga manamagi masamdu hana hekta phoire khangra imana ngangbada na chinga khumbi ge tawdana aduga thoibi ena lem thani khanbana hairaga thoibi na manamagi masamdu lamduna amu phoi ba hawre khanghauda aduna phoirakpadada manamada su naraduna hoi ma as hingchabi nai habane hingchabi thado habane ningol aphobi hingchabi tharo sangbi ma su thoibi gi masamdu lamai aduga lamduna phoiram mataududa thoibi su haire ayo ima nai hingchabi thado inna mo hingchabi mo phaubi harisine na phaubi harisine na asomna khatna baduda tawom khangda leiramba manemdo ising batinduna amu haijil adudagi khatnaramba ani du toklaga kaino ima karino ba ising ekta haijil ai habanida khatnaba khamba bodumaina khamlabra habane hairamaga phe leiduna imungda sangkhirami mamaugi mataududa mangonda leptuna haijai mamaubu tanaba hai mau taning deko nang ngangi du kaini na harino ha aduga adu masung pak naidaba oine hek tawradana nang chanari ko nang aduna di asumna ayuki matamdu haukhirami nongthilgi matamni somda nongthildu pari gi yomdani thabada nongthildu da pari bu laktana kaurami hai pari tarai dongni masigi chanadaba angangsi masina marol amane nungsi khidre yonthongnai di asumna laktana kaubudu taraga pari su taraduna mapangda tholam aduga matai mada onsilaga iteima aibu kawu kai habanu iteima pari tholei du ubada thabasu pari da mami to pairap yengaga inege pafam dagine pana matap amata lawruso ai nongthil sida chaninge matai magi wadu tabada pari hainingdaba matawu lei aduga matai mada pendana yengna hairi iteima ai sinanaw nupane nupa ina karamna pana mataptu pafam dagi lawrudunu iteima su khajik khanbiba yaban pari gi wadu tabada thaba hena sauna pari gi makokte inboi kaiboi tawraga hairi thabadu hey nupa su pana matap leiba yabane chalo leiro chalo aine mangol sidang heko tharamge chatlo me matai mana haiman badu da pari su upai leita thongkalom da tholakpada khabudo amuk thengnaram khaban hairei pari ubada oi kai chatoino nangdi na saktuna kaino nupina hundok piramba sakta ya maliko haire iba wada tabada pari su khumlei khabada yengna khabagi mafamda khakni wakana haijaba ngamjabasu hominai ni nai khoidi iteimagi pakho luxury ni kaino adunangdi kaidoramina soisida pari gi wadu tabada khabasu khangi pari gi matai mana tharakpa soiduna oirni haiduna hairi oiramani si khangam ado ibani chatminarose aido itomda tofung khangda lerami lao chasibani hairaga anido potpham tamna lakminarami aduga pari su khabada chana hairei onsilaktuna nangbudi miriam ni lambi sida ko chatana kana laktana chani hagene ado nang lerambagi ei hingmane unsi se hiningba phawdrabane haira ibawada tabada khabasu khanglami adumakna khabado parigi nongaiteba pumba koknaba hairi adu oiragana ei goina aigi nupiona leminarasidana adu oirina temana su hinjinba ngamaroidana haira ibawada tabada pari mapongninga nungsi khamga khangdabagi mata ulei aduga masigi oktaba manbasidi pukninga se nungsibam khangande oiba saida chatminadawga talle oiba asumna anido panado leiraga halaami parigi yomdani parigi mayambasu halaktuna leirami aduga haire nupi khoya tombadi karai chakre masak udrisina
ꯌꯨꯝꯒꯤ ꯃꯈꯥꯗ ꯂꯩꯕ ꯍꯩꯇꯦꯒ ꯍꯥꯏꯕ꯭ꯔꯥ ꯃꯥꯕꯣ ꯍꯥꯏꯔꯛꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯊꯕꯥꯗꯨ ꯃꯄꯨꯔꯣꯏꯕꯗ ꯍꯤꯒꯥꯏ ꯋꯥ ꯑꯃꯨꯛ ꯀꯥꯝꯁꯤꯜꯂꯛꯏ ꯅꯨꯡꯁꯤꯗꯕ ꯑꯣꯏꯈꯤꯕꯅꯤꯅ ꯍꯣ ꯃꯣꯏ ꯇꯥꯆꯧꯒꯤ ꯅꯅꯥꯎ ꯅꯨꯄꯥꯅꯕꯨ ꯌꯨꯝꯒꯤ ꯃꯈꯥꯗ ꯂꯩꯕ ꯍꯩꯅꯩ ꯍꯥꯏꯕ꯭ꯔꯣ ꯃꯁꯤ ꯐꯥꯎꯕ ꯈꯪꯗꯦꯅꯤ ꯃꯣꯏ ꯇꯥꯆꯧ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯊꯣꯡꯒꯥꯟꯗ ꯈꯥꯕꯒ ꯄꯥꯔꯤꯒ ꯆꯪꯂꯛꯂꯤꯕꯗꯨ ꯎꯕꯗ ꯍꯦꯟꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯂꯥꯛꯏꯕ ꯑꯅꯤꯗꯨ ꯇꯥꯅꯕ ꯂꯥꯛꯑꯣ ꯊꯕꯛ ꯑꯝꯇ ꯁꯤꯟꯅꯕꯗ ꯊꯕꯛ ꯑꯣꯏꯅ ꯇꯧꯗꯦꯕ ꯇꯣꯝꯕ ꯅꯪꯁꯦ ꯀꯃꯥꯏꯅ ꯉꯥꯡꯅꯁꯤꯒꯦ ꯅꯪꯕꯣ ꯂꯥꯛꯏꯕ ꯑꯅꯤꯗꯨꯁꯨ ꯍꯦꯟꯕ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯥꯔꯤ ꯌꯥꯝ ꯇꯟꯅ ꯃꯆꯤꯟꯗ ꯇꯞꯅ ꯍꯥꯏꯖꯩ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡꯗꯨꯁꯨ ꯇꯞꯊꯔꯛꯑꯝꯃꯤ ꯑꯁꯤꯒꯤ ꯍꯨꯏ ꯑꯁꯤꯕꯨ ꯃꯥꯟꯕꯁꯤꯃ ꯂꯩꯔꯝꯃꯤꯅꯦ ꯄꯦꯜꯂꯕꯅꯤ ꯄꯥꯔꯤꯒꯤ ꯄꯨꯟꯁꯤꯁꯦ ꯃꯁꯤꯒꯤ ꯍꯨꯏ ꯑꯁꯤꯕꯨ ꯃꯥꯟꯕꯁꯤꯅ ꯐꯨꯕꯗ ꯁꯤꯐꯝ ꯅꯐꯝ ꯈꯪꯉꯣꯏꯗꯧꯔꯤ ꯄꯥꯔꯤꯅ ꯍꯥꯏꯗꯨ ꯇꯥꯔꯗꯨꯅ ꯈꯥꯕꯗꯤ ꯊꯧꯁꯥꯗ ꯄꯥꯔꯤ ꯇꯥꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯑꯩ ꯌꯥꯎꯔꯤꯁꯤ ꯎꯗ꯭ꯔꯣ ꯅꯪ ꯃꯣꯏꯅ ꯍꯦꯛꯇ ꯄꯨꯡꯇꯧ ꯌꯥꯕ꯭ꯔꯣ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯆꯪꯉꯛꯄꯅ ꯃꯥꯡꯒꯣꯜ ꯀꯥꯔꯛꯑꯒ ꯄꯥꯔꯤꯗꯨ ꯃꯇꯩ ꯃꯇꯥ ꯄꯥꯅ ꯃꯇꯞꯇꯨ ꯁꯤꯟꯅꯔꯝꯃꯤ ꯃꯇꯧꯗꯨ ꯌꯦꯡꯅ ꯍꯥꯏꯔꯛꯏ ꯍꯦꯟꯕ ꯁꯤꯒꯤ ꯄꯥꯅ ꯃꯇꯞꯁꯤ ꯈꯛ ꯂꯩꯕ ꯆꯠꯄꯩꯔꯥ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯍꯜꯂꯛꯅꯤ ꯈꯪꯗꯈꯩ ꯍꯜꯂꯛꯇ꯭ꯔꯤꯗꯣ ꯍꯥꯏꯔꯒ ꯍꯦꯛꯇ ꯅꯪ ꯍꯧꯂꯛꯍꯧꯗꯦ ꯄꯥꯔꯤꯒꯤ ꯂꯨꯈꯝꯗ ꯁꯦꯠ ꯍꯦꯛꯇ ꯊꯥꯖꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯈꯜꯂꯨꯗꯕꯅ ꯄꯥꯔꯤꯁꯨ ꯈꯪꯂꯗꯨꯅ ꯍꯥꯏꯖꯩ ꯀꯩꯅꯣ ꯇꯥꯆꯧꯅ ꯍꯥꯟꯅ ꯍꯦꯛꯇ ꯅꯈꯨꯠ ꯍꯦꯛꯇ ꯌꯥꯎꯔꯛꯏꯗꯨꯕꯣ ꯅꯈꯨꯠꯇ ꯌꯥꯎꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯋꯥ ꯍꯥꯏꯕ ꯌꯥꯕꯅꯤ ꯇꯥꯆꯧ ꯅꯣꯡꯃꯇ ꯃꯅꯥꯎ ꯅꯨꯄꯥꯅ ꯃꯆꯤꯜ ꯍꯪꯒꯠꯅ ꯈꯨꯝꯗꯕ ꯃꯅꯥꯎ ꯅꯨꯄꯥꯗꯨ ꯉꯁꯤ ꯊꯥꯖꯗ ꯈꯨꯝꯂꯛꯄꯗꯨꯗ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯑꯣ ꯅꯣꯡꯃꯇ ꯅꯆꯤꯟ ꯈꯨꯝꯅꯤ ꯈꯪꯗꯕ ꯅꯪꯒꯨꯝꯕꯅ ꯀꯅꯥꯅ ꯏꯟꯁꯤꯜꯂꯛꯏ ꯅꯉꯣꯟꯗ ꯅꯆꯤꯟ ꯈꯨꯝꯃꯣꯅ ꯀꯅꯥꯅ ꯏꯟꯁꯤꯜꯂꯛꯀꯦꯕ ꯅꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯒꯦꯕ ꯍꯥꯏꯔꯒ ꯑꯃꯨꯛꯁꯨ ꯄꯥꯔꯤꯗ ꯐꯨꯒꯦ ꯇꯧꯔꯛꯄꯗ ꯅꯥꯀꯜꯗꯒꯤ ꯇꯨꯃꯤꯟꯅ ꯉꯁꯥꯏꯗꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯈꯥꯕꯅ ꯇꯥꯞ ꯑꯣꯛꯇꯨꯅ ꯑꯩꯅ ꯏꯟꯁꯤꯟꯕ ꯇꯥꯆꯧꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯇꯥꯆꯧꯅ ꯅꯅꯥꯎ ꯅꯨꯄꯥ ꯑꯁꯤꯕꯨ ꯅꯨꯡꯁꯤꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯈꯥꯕꯅ ꯂꯥꯛꯇꯨꯅ ꯍꯦꯟꯕꯕꯨ ꯏꯟꯊꯣꯛꯂꯝꯃꯤ ꯁꯣꯝꯗ ꯇꯧꯅꯔꯤꯕ ꯃꯇꯧꯗꯨꯗ ꯊꯕꯥ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯄꯥꯔꯤꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯍꯥꯏ ꯑꯇꯣꯝꯕ ꯈꯥꯕꯁꯦ ꯈꯥꯝꯖꯤꯜꯂꯨ ꯅꯠꯇ꯭ꯔꯗꯤ ꯅꯌꯥꯝꯕꯁꯦ ꯁꯤꯕ ꯇꯥꯔꯤꯅꯦ ꯄꯥꯔꯤ ꯀꯩꯅꯣ ꯅꯪ ꯑꯗꯨꯋꯥꯏꯗ ꯂꯦꯞꯄ ꯂꯩꯗꯨꯕꯣ ꯈꯥꯝꯖꯤꯜꯂꯨ ꯍꯥꯏꯕꯅꯦ ꯍꯥꯏꯔꯛꯏꯕ ꯃꯇꯩꯃꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯔꯤꯁꯨ ꯃꯁꯥꯗꯨ ꯏꯈꯪ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯒ ꯈꯥꯕꯕꯨ ꯊꯦꯝꯖꯤꯜꯂꯛꯑꯝꯃꯤ ꯍꯣꯏ ꯇꯩꯃ ꯈꯥꯕ ꯇꯣꯛꯎꯁꯤ ꯂꯩꯀꯥꯏ ꯃꯤ ꯇꯥꯕ ꯇꯥꯔꯦ ꯇꯥꯆꯧꯁꯤ ꯁꯤꯕ ꯇꯥꯔꯦꯕ ꯁꯤꯕ ꯈꯥꯕ ꯇꯣꯛꯑꯝꯃꯦ ꯄꯥꯔꯤꯅ ꯈꯥꯝꯕꯗꯨꯗ ꯈꯥꯕꯁꯨ ꯇꯣꯛꯂꯝꯃꯤ ꯑꯗꯨꯒ ꯈꯥꯕꯁꯨ ꯁꯥꯎꯅ ꯂꯩꯔꯤꯕ ꯑꯅꯤꯗꯨꯗ ꯈꯨꯗꯣꯝꯕꯤ ꯁꯤꯡꯂꯒ ꯍꯥꯏꯔꯛꯏ ꯅꯣꯏꯅ ꯇꯩꯅꯅꯥꯎ ꯑꯅꯤꯅꯦ ꯉꯁꯤꯗꯒꯤ ꯈꯪꯖꯤꯜꯂꯣ ꯅꯣꯏꯅ ꯄꯥꯔꯤꯒꯤ ꯀꯅꯥꯁꯨ ꯂꯩꯇꯦꯅ ꯇꯧꯔꯤꯗꯣ ꯉꯁꯤꯗꯒꯤ ꯌꯥꯔꯣꯏ ꯈꯪꯉꯣ ꯍꯥꯏꯔꯒ ꯈꯥꯕꯅ ꯄꯥꯔꯤꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯈꯤꯔꯝꯃꯤ ꯃꯇꯧꯗꯨꯗ ꯊꯕꯥꯅ ꯁꯥꯎꯅ ꯍꯥꯏꯖꯍꯧꯏ ꯏꯁ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯦ ꯃꯁꯤꯒꯤ ꯈꯥꯕ ꯍꯥꯏꯕ ꯑꯉꯥꯡꯁꯦ ꯃꯤꯗꯤ ꯐꯅ ꯐꯖꯅꯗꯤ ꯎꯁꯤꯠꯇ꯭ꯔꯦ ꯁꯩꯇ ꯑꯣꯏꯕ ꯍꯥꯏꯔꯛꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯊꯕꯥꯒꯤ ꯃꯄꯨꯔꯣꯏꯕ ꯍꯦꯟꯕꯗꯨ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯇꯥꯅꯕ ꯍꯥꯏꯔꯛꯏ ꯍꯣꯏ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯌꯦꯡꯉꯨ ꯑꯩꯅ ꯁ꯭ꯋꯥꯏꯗ ꯇꯨꯔꯤꯁ ꯆꯤꯛꯈꯠꯀꯦꯗꯤ ꯂꯩꯇꯦꯕ ꯃꯁꯤꯗꯩꯁꯤꯗ ꯃꯥꯅ ꯊꯣꯛꯄ ꯉꯥꯡꯂꯒ ꯂꯩ ꯍꯥꯏꯕꯅꯤꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯊꯕꯥꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯃꯄꯨꯔꯣꯏꯕꯕꯨ ꯆꯤꯡꯈꯠꯂꯒ ꯍꯥꯏꯔꯛꯏ ꯆꯤꯡꯈꯠꯀꯦ ꯅꯪꯅꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯅꯨꯄꯥ ꯊꯣꯛꯇꯕꯅꯦ ꯑꯩꯗꯤꯕ ꯄꯦꯜꯂꯕꯅꯤ ꯍꯥꯏꯔꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯏꯃꯨꯡ ꯆꯪꯃꯤꯟꯅꯈꯤꯔꯝꯃꯤ ꯁꯣꯝꯗ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯄꯥꯔꯤꯅ ꯈꯥꯕꯗ ꯍꯥꯏꯔꯛꯏ ꯅꯪꯁꯨ ꯈꯠꯅꯕ ꯄꯥꯝꯈ꯭ꯔꯕ ꯃꯤꯗꯨꯒ ꯑꯣꯟꯁꯤꯟꯅꯩ ꯍꯥꯏꯕꯅꯤꯗ ꯇꯟꯗ꯭ꯔꯕ ꯅꯪꯕꯨ ꯑꯩꯗꯤ ꯇꯟꯗꯅ ꯃꯥꯟꯅꯗꯦ ꯅꯣꯡꯃꯇ ꯄꯥꯔꯤꯒꯤ ꯃꯇꯧꯗꯨꯗ ꯈꯥꯕꯅ ꯁꯥꯎꯅ ꯍꯥꯏꯔꯛꯑꯝꯃꯤ ꯍꯣꯏ ꯑꯗꯨꯅꯗꯤ ꯅꯄꯨꯟꯁꯤꯗꯣ ꯃꯤꯅ ꯃꯤꯅꯥꯏꯗꯧꯅ ꯁꯤꯖꯤꯟꯅꯕꯗꯣ ꯄꯥꯝꯕ꯭ꯔꯕ ꯑꯗꯨ ꯄꯥꯝꯕ꯭ꯔꯕ ꯀꯩꯅꯣ ꯈꯪꯗꯦ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯗ ꯊꯣꯏꯕꯤꯒꯤ ꯃꯇꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯅꯨꯄꯤꯗꯨꯅ ꯄꯥꯔꯤꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯤ ꯇꯥ ꯄꯥꯔꯤ ꯀꯩꯗꯧꯕꯗ ꯁꯣꯛꯏꯕꯁꯤꯅ ꯇꯥ ꯈꯥꯕꯁꯨ ꯁꯣꯛꯏꯅ ꯅꯠꯇꯦ ꯅꯕꯥꯅꯤ ꯍꯧꯅꯔꯒ ꯁꯣꯛꯏꯁꯦ ꯀꯩꯗꯧꯕ ꯌꯥꯎꯒꯦꯕ ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯔꯤꯗꯤ ꯈꯨꯝꯂꯝꯗꯦ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯃꯇꯧꯗꯨ ꯈꯪꯂꯗꯨꯅ ꯈꯥꯕꯅ ꯑꯣꯏꯅ ꯈꯨꯝꯂꯛꯑꯝꯃꯤ ꯍꯣ ꯀꯔꯤꯒꯤ ꯑꯣꯏꯅꯦꯒꯦ ꯃꯣꯏ ꯃꯇꯩ ꯃꯃꯥꯌꯥꯝꯕꯅ ꯐꯨꯕꯒꯤꯅꯤ ꯁꯨꯃꯥꯏꯅ ꯁꯣꯛꯑꯒ ꯂꯥꯛꯑꯗꯤꯅꯦ ꯑꯗꯨꯝ ꯈꯪꯉꯣ ꯅꯪꯁꯨ ꯈꯥꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯤꯗꯨ ꯊꯣꯏꯕꯤꯒꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯅ ꯄꯥꯔꯤꯗ ꯑꯃꯨꯛꯁꯨ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯍꯣꯏ ꯑꯗꯣ ꯇꯥ ꯈꯥꯕ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯕꯅꯗꯤ ꯌꯥꯔꯔꯣꯏ ꯊꯣꯏꯕꯤꯒ ꯆꯦꯜꯍꯜꯂꯁꯦ ꯅꯠꯇ꯭ꯔꯕꯗꯤ ꯋꯥ ꯊꯣꯛꯑꯔꯣꯏ ꯃꯁꯤꯒꯤ ꯆꯥꯎꯕꯪꯁꯦ ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯔꯤ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯑꯗꯨꯃꯛꯅ ꯅꯨꯄꯤꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨ ꯊꯨꯅ ꯄꯤꯔꯛꯑꯝꯃꯤ ꯍꯟꯗꯛꯇꯤ ꯑꯁ ꯅꯕꯥꯅꯤꯅ ꯉꯥꯡꯕ ꯋꯥꯁꯤꯃꯀꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯋꯥ ꯉꯥꯛꯇ ꯑꯗꯣ ꯊꯣꯏꯕꯤꯒ ꯍꯧꯖꯤꯛ ꯆꯦꯟꯕ ꯍꯥꯏꯗꯨꯗꯤ ꯑꯩꯒꯤꯗꯣ ꯈꯖꯤꯛ ꯄꯥꯔꯤꯒꯤ ꯋꯥꯗꯨ ꯂꯣꯏꯁꯤꯟꯕ ꯅꯪꯍꯟꯗꯦ ꯅꯨꯄꯤꯗꯨꯅ ꯇꯥꯞꯄꯣꯛꯂꯒ ꯍꯥꯏꯔꯛꯏ ꯄꯥꯔꯤꯒꯤ ꯋꯥꯗꯨ ꯂꯣꯏꯕ ꯐꯥꯎ ꯇꯥꯔꯁꯨ ꯀꯥꯟꯅꯕ ꯐꯪꯉꯣꯏ ꯈꯪꯕꯒꯤ ꯑꯁ ꯈꯪꯗꯦꯁꯦ ꯇꯥ ꯈꯥꯕꯅ ꯇꯧꯔꯒꯅꯦ ꯇꯥ ꯄꯥꯔꯤꯁꯦ ꯊꯣꯏꯕꯤꯒꯤ ꯂꯩꯀꯥꯏ ꯐꯥꯎꯕꯗꯪ ꯐꯨꯕꯤꯔꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯕꯗ ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯛꯀꯦ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯈꯥꯕꯁꯨ ꯌꯥꯔꯝꯃꯤ ꯑꯗꯨꯗꯒꯤ ꯅꯨꯄꯤꯗꯨ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯄꯥꯔꯤꯅ ꯃꯇꯥꯎꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯑꯁ ꯏꯇꯥꯎ
ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯨ ꯈꯪꯉꯤꯅꯦ ꯍꯥꯏꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯦꯜꯂꯒ ꯀꯩꯅꯣ ꯑꯣꯏꯗꯣꯏꯁꯤꯕꯣ ꯇꯥꯆꯧꯅꯁꯨ ꯀꯩꯁꯨ ꯌꯥꯔꯣꯏ ꯄꯥꯔꯤꯒꯤ ꯃꯇꯧꯗꯨꯗ ꯈꯥꯕ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯔꯗꯨꯅ ꯄꯥꯔꯤꯒꯤ ꯃꯀꯣꯛꯇꯨꯗ ꯁꯦꯠ ꯍꯦꯛꯇ ꯊꯥꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯁꯤꯗꯅꯦ ꯑꯩꯅ ꯃꯤꯅꯥꯏ ꯍꯥꯏꯅꯤꯡꯉꯤꯁꯦ ꯍꯦꯛꯇ ꯍꯥꯏꯅꯤꯡꯉꯦꯕꯁꯦ ꯅꯣꯏ ꯅꯌꯥꯝꯕꯅ ꯌꯥꯗ꯭ꯔꯕꯁꯨꯅꯦ ꯍꯣꯡꯗꯣꯏꯕ ꯈꯪꯉꯕ ꯍꯣꯡꯗꯣꯏꯕ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯊꯣꯏꯕꯤꯅ ꯊꯣꯛꯄ ꯃꯔꯥꯏ ꯇꯧꯖꯔꯅꯤ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯊꯣꯏꯕꯤꯒꯤ ꯈꯨꯟꯒꯤ ꯂꯝꯄꯥꯛ ꯃꯆꯤꯗꯨꯗ ꯐꯝꯗꯨꯅ ꯊꯣꯏꯕꯤ ꯊꯣꯛꯂꯛꯄ ꯉꯥꯏꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯊꯣꯏꯕꯤꯒ ꯃꯇꯥꯗꯨꯒ ꯊꯣꯛꯂꯛꯑꯝꯃꯤ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯃꯇꯥ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯅꯠꯇꯦ ꯃꯥꯕꯨ ꯅꯨꯄꯥ ꯊꯣꯛꯅ ꯃꯌꯥꯝꯕꯗꯨꯒ ꯈꯠꯅꯕ ꯉꯝꯖꯗ꯭ꯔꯦ ꯍꯥꯏꯕ꯭ꯔꯕ ꯃꯥꯅ ꯇꯧꯏꯗꯨꯕꯣ ꯋꯥꯗꯣ ꯊꯣꯏꯕꯤꯁꯨ ꯇꯥꯔꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯃꯇꯥꯅ ꯇꯝꯕꯗꯒꯤ ꯁꯥꯎꯕꯗꯨ ꯎꯔꯒ ꯊꯣꯏꯕꯤꯅ ꯃꯇꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯣ ꯈꯪꯗꯦꯗ ꯇꯥ ꯄꯥꯔꯤꯁꯨꯅꯦ ꯅꯨꯄꯥ ꯊꯣꯛꯃꯟꯗꯕ ꯍꯥꯏꯗꯨꯅꯤ ꯑꯗꯨ ꯅꯪꯅ ꯇꯥ ꯄꯥꯔꯤꯒꯤ ꯅꯥꯛꯇ ꯂꯩꯔꯨꯔꯒ ꯅꯪꯅ ꯑꯃꯨꯛ ꯅꯩꯔꯨꯔꯣ ꯅꯨꯄꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯤ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯍꯥꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯑꯗꯨ ꯂꯦꯞꯈꯤꯔꯝꯃꯤ ꯃꯇꯧꯗꯨꯗ ꯍꯥꯏꯔꯛꯏ ꯊꯣꯏꯕꯤꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯂꯥꯛꯄꯗ ꯋꯥꯔꯤ ꯂꯦꯞꯄꯤꯁꯤꯕꯣ ꯑꯩꯈꯣꯏ ꯂꯥꯛꯂꯗꯤ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯕ ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯍꯥꯏꯔꯒ ꯊꯣꯏꯕꯤꯗꯨ ꯄꯥꯔꯤꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯏ ꯃꯇꯧꯗꯨꯗ ꯈꯥꯕꯁꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯍꯣ ꯅꯨꯄꯥ ꯊꯣꯛꯇ꯭ꯔꯤ ꯈꯪꯉꯗꯤ ꯅꯪꯁꯨ ꯉꯍꯥꯟꯅ ꯅꯨꯄꯤ ꯀꯣꯛꯊꯣꯛꯄ ꯌꯥꯔꯦ ꯀꯩꯗꯧꯔꯒ ꯂꯩꯒꯦ ꯅꯪꯁꯨ ꯍꯥꯏꯔꯒ ꯊꯣꯏꯕꯤꯒꯤ ꯃꯇꯥꯗꯨꯒ ꯅꯥꯀꯟꯗ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯊꯣꯏꯕꯤ ꯄꯥꯔꯤꯒꯤ ꯑꯁꯣꯛꯄꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ ꯇꯥ ꯄꯥꯔꯤ ꯀꯌꯥꯝ ꯁꯣꯛꯀꯦ ꯁꯤ ꯅꯠꯇꯕ ꯀꯌꯥꯝ ꯁꯣꯛꯀꯦꯕ ꯇꯥ ꯄꯥꯔꯤꯁꯨꯅꯦ ꯅꯨꯄꯥ ꯊꯣꯛꯃꯟꯗꯕ ꯍꯥꯏꯗꯨꯅꯤ ꯅꯣꯏ ꯇꯥꯆꯧꯗꯣ ꯃꯈꯨꯠ 10 ꯄꯥꯟꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯇꯥ ꯄꯥꯔꯤꯗ ꯑꯗꯨꯝ ꯐꯨꯍꯜꯂꯒ ꯂꯩꯗꯨꯕꯨ ꯍꯥꯏꯔꯛꯂꯤꯕ ꯊꯣꯏꯕꯤꯒꯤ ꯋꯥꯗꯨ ꯃꯨꯟꯅ ꯑꯁꯨꯝ ꯇꯥꯔꯒ ꯄꯥꯔꯤꯗꯨ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ ꯌꯥꯝ ꯊꯥꯖꯗ ꯊꯣꯏꯕꯤ ꯏꯕꯥꯅꯤ ꯍꯧꯖꯤꯛ ꯆꯦꯜꯂꯁꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯋꯥ ꯄꯨꯝꯕ ꯊꯣꯛꯂꯅꯤ ꯅꯠꯇ꯭ꯔꯤꯈꯩ ꯑꯩꯒꯤ ꯄꯨꯟꯁꯤ ꯍꯤꯡꯐꯝ ꯈꯪꯉꯔꯣꯏ ꯄꯥꯔꯤꯒꯤ ꯑꯃꯨꯛꯇ ꯇꯥꯗ꯭ꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯈꯪꯉꯤ ꯄꯥꯔꯤꯁꯤ ꯍꯤꯡꯕꯗ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯂꯦ ꯍꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯊꯣꯏꯕꯤ ꯍꯣꯏ ꯏꯕꯨꯡꯉꯣ ꯆꯦꯜꯂꯒꯦꯅꯕꯨ ꯊꯣꯛꯂꯛꯏꯅꯤ ꯉꯁꯤꯁꯦꯀꯣ ꯅꯪꯒꯤ ꯅꯇꯨꯡꯏꯜꯂꯒ ꯃꯍꯥ ꯆꯟꯗꯥꯜ ꯑꯅꯤꯗꯣ ꯑꯣꯠꯈꯥꯏꯒꯦꯅ ꯑꯩꯅ ꯊꯣꯛꯂꯛꯑꯕꯅꯤ ꯌꯨꯝꯗꯒꯤ ꯊꯣꯏꯕꯤꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯔꯒ ꯄꯥꯔꯤꯗꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯍꯦꯟꯃꯟꯈꯤꯕꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛꯇ ꯆꯠꯂꯁꯤ ꯀꯨꯏꯅ ꯁꯤꯗ ꯂꯩꯔꯒ ꯀꯩꯗꯧꯗꯣꯏꯅꯣ ꯃꯇꯝ ꯃꯥꯡꯍꯟꯕꯁꯦ ꯑꯩ ꯄꯥꯝꯃꯨꯏꯌꯦꯕ ꯃꯇꯧ ꯃꯥꯟꯗꯕ ꯄꯥꯔꯤꯒꯤ ꯃꯇꯧꯗꯨꯗ ꯊꯣꯏꯕꯤꯁꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯈꯥꯕꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯇꯥ ꯈꯥꯕ ꯑꯩꯒꯤ ꯏꯇꯥꯗꯣ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯖꯤꯟꯕꯤꯔꯝꯃꯣ ꯑꯩ ꯇꯥ ꯄꯥꯔꯤꯗ ꯆꯦꯟꯕ ꯆꯠꯂꯗꯧꯅꯦ ꯇꯥ ꯈꯥꯕ ꯍꯥꯏꯔꯛꯂꯤꯕ ꯊꯣꯏꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕ ꯑꯅꯤꯗꯨꯁꯨ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯗꯒꯤ ꯅꯨꯡꯊꯤꯜ ꯆꯕꯨꯛꯇꯨꯗ ꯄꯥꯔꯤꯅ ꯊꯣꯏꯕꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ ꯃꯌꯨꯝꯗ ꯍꯦꯛꯇ ꯆꯪꯁꯤꯟꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯈꯥꯕꯒꯤ ꯌꯨꯝꯗ ꯊꯩꯔꯝꯃꯤ ꯈꯥꯕꯁꯨ ꯃꯃꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯈꯥꯕꯒꯤ ꯃꯃꯥꯗꯨ ꯌꯥꯝ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯨꯅꯦꯁꯦ ꯏꯆꯥ ꯄꯥꯔꯤ ꯐꯥꯎꯕ ꯏꯃꯧ ꯄꯨꯔꯛꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤꯁꯤꯅ ꯀꯌꯥꯝ ꯋꯥꯠꯂꯤꯕꯖꯥꯠꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯕ ꯍꯥꯏꯔꯒ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤꯕ ꯑꯣꯏꯕꯒꯤ ꯉꯥꯏꯍꯥꯛ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯇꯥꯟꯖꯥꯗꯨꯗ ꯅꯥꯀꯟꯗꯒꯤ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤ ꯂꯥꯛꯏꯁꯤꯡꯁꯦ ꯀꯩꯅ ꯆꯥꯅꯕ ꯑꯝꯇ ꯁꯦꯝꯍꯧꯗꯨꯅ ꯀꯩꯝ ꯄꯤꯖꯗꯕꯤ ꯁꯨꯝ ꯊꯝꯃꯁꯤ ꯍꯥꯏꯔꯣ ꯀꯩꯅꯣꯅꯦ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨꯗ ꯉꯁꯥꯏꯈꯩ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩꯗ ꯚꯥꯞ ꯑꯣꯏꯔꯨꯗꯕꯅꯤ ꯃꯃꯥꯗꯣ ꯍꯧꯖꯤꯛ ꯚꯥꯞ ಲಾಗ್ಲꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯏꯆꯥꯅ ꯍꯥꯏꯕ ꯏꯃꯥꯗꯤ ꯏꯃꯧ ꯎꯕꯗ ꯑꯗꯨꯒꯤ ꯋꯥꯈꯟꯒ ꯂꯣꯏꯅ ꯀꯥꯎꯔꯦꯗꯅ ꯍꯥꯏꯔꯒ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ ꯃꯇꯧꯗꯨꯗ ꯊꯣꯏꯕꯤꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯑꯒ ꯍꯥꯏꯔꯛꯏ ꯌꯥꯅꯤꯌꯦ ꯏꯃꯥ ꯑꯩ ꯁꯦꯝꯒꯦ ꯏꯃꯥꯅ ꯇꯥꯛꯎ ꯂꯥꯛꯑꯣ ꯏꯃꯥ ꯈꯛ ꯁꯦꯝꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯒ ꯄꯨꯟꯅ ꯁꯦꯝꯃꯨꯔꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤꯅ ꯌꯥꯝꯃꯟꯗꯕꯗꯒꯤ ꯑꯅꯤꯗꯨ ꯆꯥꯛꯈꯨꯝ ꯆꯪꯃꯤꯟꯅꯈꯤꯔꯝꯃꯤ ꯃꯇꯧꯗꯨꯗ ꯄꯥꯔꯤꯅ ꯍꯥꯏꯔꯛꯏ ꯈꯥꯕꯗ ꯑꯣꯟꯁꯤꯜꯂꯒ ꯀꯩꯗꯧꯕꯩ ꯍꯥꯏꯔꯤꯅꯣ ꯃꯤ ꯃꯃꯧꯒ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯅ ꯂꯩꯖꯕꯁꯤꯗ ꯅꯪꯁꯨ ꯕꯣꯟꯊꯣꯛꯄꯅꯤꯍꯦ ꯏꯃꯥꯁꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯕ ꯌꯥꯗꯦ ꯅꯪ ꯇꯧꯔꯤꯕ ꯈꯥꯕ ꯃꯥꯁꯨ ꯈꯪꯉꯤ ꯃꯥꯒꯤ ꯃꯇꯥꯎꯅ ꯃꯥꯒꯤ ꯍꯦꯛ ꯃꯃꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛꯅ ꯄꯥꯔꯤꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯑꯌꯥꯝꯕ ꯈꯥꯕꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯂꯛꯅꯔꯛꯏ ꯄꯥꯔꯤꯗ ꯌꯦꯡꯅ ꯏꯁ ꯉꯁꯤ ꯂꯨꯅ ꯇꯧꯕꯤꯔꯤꯕ ꯏꯃꯥꯁꯤꯅ ꯉꯥꯡꯕ ꯁꯛꯄꯗ ꯍꯌꯦꯡꯗ ꯉꯥꯏꯔꯦ ꯌꯥꯝ ꯉꯥꯡꯃꯜꯂꯤ ꯍꯥꯏꯗꯅ ꯑꯩ ꯎꯗ꯭ꯔꯤꯀꯥꯟꯗ ꯊꯤꯅ ꯇꯧꯕꯤꯔꯝꯕ꯭ꯔꯁꯨ ꯈꯪꯄꯣꯟꯇꯦ ꯃꯇꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯔꯤꯁꯨ ꯈꯪꯉꯤ ꯃꯇꯥꯎꯅ ꯃꯉꯣꯟꯗ ꯂꯛꯅꯔꯛꯏꯅꯤ ꯍꯥꯏꯕ ꯑꯗꯨꯃꯛꯅ ꯃꯥꯁꯨ ꯃꯇꯥꯎꯗꯒꯤ ꯇꯥꯗ ꯍꯥꯏꯔꯛꯏ ꯈꯥꯕꯒꯤ ꯃꯐꯝꯗꯗꯤ ꯄꯥꯔꯤ ꯍꯥꯏꯅꯤꯡꯕ ꯍꯥꯏ ꯉꯥꯡꯅꯤꯡꯕ ꯉꯥꯡꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯈꯥꯕꯅ ꯄꯤꯔꯝꯃꯤ ꯍꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯈꯥꯕꯩ ꯈꯔ ꯁꯥꯒꯩ ꯑꯣꯛꯈꯥꯏꯍꯟꯒꯦ ꯑꯗꯨꯝ ꯀꯥꯟꯗ ꯈꯛꯇꯗ ꯈꯪꯗꯧꯅꯤ ꯄꯥꯔꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯥꯕꯁꯨ ꯅꯣꯛꯏ ꯑꯗꯨꯒ ꯄꯥꯔꯤꯒꯤ ꯂꯨꯈꯝꯗꯨꯗ ꯁꯦꯠ ꯂꯥꯎꯅ ꯊꯥꯔꯛꯏ
ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯇꯥꯎꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯅ ꯉꯁꯤꯗꯒꯤ ꯑꯗꯥ ꯑꯃꯨꯔꯛ ꯐꯥꯎꯗꯤ ꯑꯣꯏꯈꯤꯅꯨꯀꯣ ꯏꯇꯥꯎ ꯅꯨꯡꯁꯤꯕ ꯑꯗꯣ ꯅꯣꯏ ꯏꯇꯩꯃꯒ ꯇꯥꯆꯧꯒ ꯅꯪꯒꯤ ꯂꯨꯍꯣꯡꯕꯁꯦ ꯀꯩꯁꯨ ꯀꯥꯏꯔꯛꯀꯅꯤ ꯊꯥꯖꯗꯦ ꯅꯪ ꯀꯃꯥꯏ ꯇꯧꯅꯤ ꯍꯟꯗꯛꯀꯤ ꯃꯇꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯔꯤ ꯅꯣꯛꯑꯝꯕ ꯃꯤꯅꯣꯛꯇꯨ ꯍꯟꯖꯤꯜꯂꯒ ꯌꯥꯝ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯍꯣ ꯑꯗꯨꯒꯤꯕꯨ ꯀꯩꯅꯣ ꯅꯪꯅ ꯏꯇꯨ ꯁꯥꯗꯅ ꯋꯥꯕꯤꯌꯨ ꯍꯥꯏꯗꯦ ꯅꯪ ꯑꯃ ꯑꯩꯒꯤꯗꯃꯛꯇ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯒꯕꯨ ꯀꯩꯒꯤ ꯋꯥꯖꯅꯦꯒꯦ ꯃꯇꯥꯎꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯈꯥꯕꯁꯨ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯄꯥꯔꯤꯒꯤ ꯂꯦꯡꯖꯨꯝꯗ ꯂꯦꯡꯒꯣꯜꯂꯒ ꯅꯨꯡꯁꯤꯅ ꯃꯇꯥꯎꯗ ꯍꯥꯏꯔꯛꯏ ꯑꯗꯨꯝꯕꯩ ꯃꯇꯥꯡꯗꯗꯤ ꯅꯇꯥꯎ ꯂꯩꯔꯤ ꯅꯤꯡꯁꯤꯡ ꯅꯨꯄꯤꯅ ꯅꯥꯛꯇ ꯂꯩꯈ꯭ꯔꯀꯥꯟꯗꯗꯤ ꯏꯇꯥꯎꯒꯁꯦ ꯀꯥꯎꯗ ꯀꯥꯎꯈꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯦꯛ ꯀꯥꯎꯈ꯭ꯔꯕ ꯂꯥꯏꯔꯩꯄꯥꯛ ꯌꯧꯅꯕ ꯀꯥꯎꯈꯤꯗꯧꯅꯤꯌꯣ ꯍꯥꯏꯔꯛꯏꯕ ꯃꯇꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯔꯤꯁꯨ ꯅꯣꯛꯇꯅ ꯇꯥꯔꯝꯃꯤ ꯁꯣꯝꯗꯅ ꯄꯥꯔꯤꯒꯤ ꯌꯨꯝꯗꯅꯤ ꯄꯥꯔꯤ ꯂꯩꯇꯕꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯇꯧꯐꯝ ꯈꯪꯗ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯑꯇꯣꯝꯕꯁꯤꯅ ꯈꯖꯤꯛ ꯈꯠꯅꯈꯤꯕꯒꯤꯗꯃꯛꯇ ꯌꯨꯝꯗꯒ ꯍꯟꯖꯤꯜꯂꯛꯇꯈꯩ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯅꯤꯗ ꯍꯥꯏꯔꯛꯂꯤꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯦꯟꯕꯗꯨ ꯅꯨꯄꯥꯅ ꯇꯒꯨꯝ ꯍꯀꯥꯝꯒ ꯋꯥ ꯋꯥ ꯆꯜꯂꯒ ꯈꯨꯝꯂꯛꯏ ꯀꯩ ꯅꯨꯃꯤꯠꯅꯣ ꯑꯇꯣꯝꯕ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯛꯏꯁꯤꯅ ꯍꯥ ꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯄꯥꯈꯣꯟ ꯁꯤꯅꯤꯡꯉꯥꯏ ꯃꯤ ꯂꯩꯇ꯭ꯔꯕꯣ ꯅꯪꯒꯤꯗꯨꯕꯨ ꯅꯨꯄꯤ ꯍꯥꯏꯔꯛꯏꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯕꯥ ꯈꯖꯤꯛ ꯁꯥꯎꯅꯤꯡꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗ ꯄꯥꯔꯤ ꯍꯟꯖꯤꯜꯂꯛꯄꯗ ꯈꯠꯅꯕ ꯌꯥꯅꯕ ꯃꯑꯣꯡꯗ ꯍꯤꯒꯥꯏ ꯋꯥꯔꯣꯝꯗ ꯑꯣꯟꯊꯔꯛꯑꯝꯃꯤ ꯍꯣ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯃꯣꯏ ꯇꯥꯆꯧꯒꯤ ꯋꯥꯗꯨꯕꯣ ꯌꯨꯝꯊꯪꯅꯕꯅꯒ ꯇꯥꯈ꯭ꯔꯕꯗꯤ ꯑꯩꯁꯤꯕꯨ ꯀꯩꯅꯦꯅ ꯈꯟꯈꯤꯒꯗꯧꯔꯤꯒꯦ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯍꯥꯏꯔꯒ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯅ ꯃꯆꯨꯛ ꯄꯩꯗꯨꯅ ꯂꯩꯔꯝ ꯃꯇꯧꯗꯨꯗ ꯅꯨꯄꯤꯅ ꯉꯝꯕ ꯍꯦꯟꯕꯗꯨꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯥꯎꯈ꯭ꯔꯤꯕꯗꯨ ꯎꯕꯗ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯅꯕ ꯍꯣꯠꯅꯔꯛꯑꯝ ꯑꯁ ꯀꯔꯥꯏꯗꯒꯤ ꯑꯩꯁꯤꯅ ꯁꯤꯒꯤ ꯋꯥꯁꯦ ꯑꯃꯨꯛ ꯍꯥꯏꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯍꯦꯟꯕꯩꯒꯤ ꯂꯥꯏꯕꯛꯁꯤꯁꯨ ꯃꯥꯅ ꯁꯥꯎꯔꯤꯕꯗꯨ ꯊꯦꯝꯃꯛꯇꯈꯩ ꯃꯥꯒꯤ ꯅꯨꯄꯥꯅ ꯊꯣꯛꯑꯕ ꯑꯃ ꯉꯥꯡꯂꯒ ꯂꯩꯕꯗꯨꯅ ꯍꯦꯟꯅ ꯊꯕꯥꯒꯤ ꯃꯐꯝꯗ ꯑꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯃꯛꯅ ꯁꯥꯎꯅ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯏ ꯀꯔꯤꯅꯣ ꯃꯣꯏ ꯇꯥꯆꯧꯅ ꯉꯥꯡꯉꯤ ꯃꯌꯥꯝꯗꯨꯕꯣ ꯂꯩꯃꯤꯟꯅꯕꯅ ꯑꯩꯒ ꯂꯩꯃꯤꯟꯅꯔꯦ ꯑꯗꯨꯒ ꯉꯥꯡꯕꯅ ꯃꯇꯣꯝꯇ ꯉꯥꯡꯂꯦ ꯍꯥꯏꯕꯅꯤꯗ ꯍꯥꯏꯔꯛꯂꯤꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯍꯦꯟꯕꯗꯨ ꯑꯃꯨꯛ ꯃꯥꯒꯤ ꯅꯨꯄꯤꯗ ꯇꯧꯁꯤꯟꯅꯔꯒ ꯑꯣꯟꯁꯤꯜꯂꯛꯑꯝꯃꯤ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯂꯩꯃꯤꯟꯅꯔꯤꯁꯤ ꯅꯪꯒ ꯑꯩꯒꯅꯤꯀꯣ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯆꯨꯝꯃꯤꯀꯣ ꯅꯨꯄꯤ ꯍꯥꯏꯔꯛꯏꯕ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯑꯀꯣꯟꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯦꯠꯁꯤꯟꯅꯕ ꯍꯧꯔꯛꯑꯝꯃꯤ ꯑꯁꯦꯡꯕ ꯆꯨꯝꯃꯤꯀꯣ ꯅꯨꯄꯥ ꯑꯗꯨ ꯅꯨꯄꯥ ꯈꯣꯏ ꯑꯇꯣꯝꯕꯅ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯁꯦ ꯌꯨꯝꯊꯪꯅꯕꯅꯒ ꯈꯪꯈ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯄꯥꯈꯠꯄ ꯃꯇꯧꯗꯨꯗ ꯍꯦꯟꯕ ꯊꯧꯁꯥꯗꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯍꯦꯔꯥ ꯑꯗꯨꯒꯤꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯆꯤꯡꯒꯟꯕꯤꯅ ꯋꯥꯕ ꯄꯛꯆꯗꯦꯀꯣ ꯑꯗꯨꯒꯤꯗꯤ ꯊꯣꯛꯑꯕ ꯃꯔꯥꯏꯔꯛꯆꯅꯤꯁꯦ ꯃꯄꯨꯔꯣꯏꯕꯅ ꯊꯧꯁꯥꯗꯕ ꯃꯇꯧꯗ ꯊꯕꯥꯁꯨ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯒ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣꯅꯦ ꯅꯪꯒꯤ ꯅꯨꯄꯤꯅ ꯋꯥꯔꯒ ꯃꯣꯏ ꯇꯥꯆꯧꯅ ꯌꯦꯡꯕ ꯉꯝꯒꯗ꯭ꯔꯣ ꯀꯩꯅꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯃꯣꯏ ꯇꯥꯆꯧ ꯅꯪꯕꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝꯗꯅ ꯊꯣꯏꯕꯤꯒꯤ ꯌꯨꯝꯗꯅꯤ ꯃꯆꯥꯅꯨꯄꯤ ꯍꯟꯖꯤꯜꯂꯛꯇꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯃꯥ ꯑꯣꯏꯕꯤꯗꯨ ꯄꯥꯈꯠꯅ ꯍꯥꯏꯖꯩ ꯃꯇꯣꯝꯇ ꯏꯆꯥꯅꯨꯄꯤꯗꯨꯅ ꯀꯔꯥꯏ ꯌꯧꯅ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯍꯥꯏꯅ ꯃꯅꯦꯝꯅ ꯃꯥꯡꯒꯣꯜꯗ ꯉꯥꯡꯉꯤꯗꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯤ ꯊꯔꯣꯁꯪꯕꯤꯅ ꯇꯥꯔꯗꯨꯅ ꯍꯣ ꯂꯩꯁꯥꯕꯤꯅ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯗꯣ ꯍꯧꯖꯤꯛꯁꯦ ꯅꯨꯡꯗꯥꯡ ꯅꯠꯇꯦꯀꯣ ꯏꯃꯥ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯁꯥ ꯂꯩꯁꯥꯕꯤꯅꯤꯅ ꯆꯦꯟ ꯆꯣꯡꯉꯝꯕꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ ꯏꯃꯥ ꯍꯥꯏꯔꯒ ꯃꯄꯥꯟ ꯊꯣꯛꯂꯛꯇꯨꯅ ꯊꯋꯥ ꯁꯥꯗꯨꯅ ꯃꯄꯥꯟꯗꯨꯗ ꯐꯝꯗꯨꯅ ꯍꯩꯅꯧ ꯃꯦꯠꯄꯗꯨ ꯆꯥꯔꯒ ꯂꯩꯔꯝ ꯃꯇꯧꯗꯨꯗ ꯃꯅꯦꯝꯗꯨ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏ ꯃꯧ ꯅꯪꯅ ꯉꯥꯡꯉꯤꯕꯗꯨꯕꯨ ꯏꯃꯥ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦꯀꯣ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦꯀꯣ ꯅꯆꯟꯅꯨꯄꯤꯅꯤ ꯅꯆꯜ ꯍꯥꯏꯔꯒ ꯃꯃꯧ ꯅꯨꯄꯤꯅ ꯇꯧꯔꯤꯗꯨ ꯁꯨꯝ ꯌꯦꯡꯉꯤ ꯄꯦꯟꯗꯅ ꯃꯅꯦꯝꯅ ꯉꯥꯡ ꯁꯛꯏꯗꯨ ꯀꯔꯤꯃꯗ ꯊꯋꯥ ꯁꯥꯗ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯍꯣ ꯑꯣꯏꯔꯒ ꯀꯩꯗꯧꯅꯦꯒꯦ ꯆꯦꯜꯂꯝꯃꯒꯅ ꯀꯣꯛ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯒ ꯂꯣꯏꯔꯦꯗꯅ ꯀꯩꯅꯣ ꯑꯗꯨꯛ ꯂꯥꯏꯕꯗꯨꯕꯣ ꯍꯥꯏꯔꯒ ꯍꯩꯅꯧꯗꯨ ꯀꯟꯅ ꯆꯥꯔꯤ ꯇꯟꯖꯥꯗꯨꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄꯗ ꯎꯔꯝꯃꯤ ꯃꯃꯥꯅ ꯅꯥꯀꯟꯗ लेप्तुना मागी नुपीदा येंगलगा लेरम्मी अदुगा मागी नुपीना हैनौ मेटपदु कन्ना चारिदु उबदा चंगसिंदुना कइनो नुपी नंग तोइदुना इमासना लेफलगा थमे अदुगा नंगना इमागी मांगदा हैनौ मेटपगा चाइदुना मपुरैबगी वादु ताबदा थरो संगबिदा तोफम खंगदा ngaihakti lei adubu kaisu tawdaba saraga चारिनी कइनो मोइ ताचौसु सानिया गना सारु लाओ अदुइ सरुकपुदी अदुदा लेपगा लेगदुइ सरुक हेनबदो मागी नुपीदो फुदा फुगदोइ मालुबने अदुबु मागी नुपीना हाइबा इलगा तुमिन लेखिबा अदुदा मामा इबेमदु खजिक नुंगाइतना हाइरे असौबा
ꯅꯆꯟꯅꯨꯄꯤꯗꯨ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯅꯦ ꯉꯜꯂꯤꯉꯩꯁꯤꯗ ꯑꯃꯨꯛꯇ ꯊꯤꯍꯧꯅꯕ ꯇꯧꯁꯤꯗꯅ ꯍꯥ ꯑꯆꯧꯕ ꯍꯥꯏꯔꯛꯏꯕ ꯃꯃꯥꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯍꯩ ꯆꯥꯔꯝꯕ ꯍꯦꯟꯕꯗꯣ ꯆꯞ ꯂꯦꯞꯄꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗꯨꯗ ꯍꯥꯏꯔꯛꯏ ꯃꯣꯏ ꯇꯥꯆꯣ ꯅꯆꯟꯅꯨꯄꯤꯗꯣ ꯆꯦꯟꯈꯤꯕ ꯑꯣꯏꯔꯝꯃꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯨ ꯃꯥꯕꯨ ꯑꯉꯥꯡꯂꯕ ꯆꯦꯜꯂꯗꯤ ꯐꯔꯤ ꯀꯩꯅꯣꯗꯨꯗꯤ ꯍꯌꯦꯡ ꯐꯥꯎ ꯉꯥꯏꯔꯁꯤ ꯏꯃꯥ ꯍꯌꯦꯡ ꯑꯌꯨꯛꯇꯗꯤ ꯄꯥꯎꯗꯤ ꯇꯥꯔꯅꯤꯗꯅ ꯏꯃꯥ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯍꯥꯏꯅꯈꯤꯕꯒꯤ ꯇꯨꯡ ꯏꯟꯅ ꯊꯣꯏꯕꯤꯒꯤ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯑꯝ ꯃꯇꯧꯗꯨꯗ ꯈꯪꯏ ꯃꯆꯥꯅꯨꯄꯤ ꯆꯦꯜꯂꯝꯃꯅꯤ ꯍꯥꯏꯕ ꯑꯗꯨꯃꯛꯅ ꯂꯥꯛꯏꯕꯁꯤꯡꯗꯨ ꯇꯔꯥꯝ ꯇꯔꯥꯝ ꯀꯧꯁꯤꯜꯂꯝꯃꯤ ꯃꯌꯥꯝ ꯁꯣꯝꯗ ꯂꯥꯛꯄꯤꯌꯣ ꯀꯥꯈꯠꯄꯤꯔꯛꯑꯣ ꯁꯣꯝꯗ ꯂꯥꯛꯏꯕꯁꯤꯡꯗꯨꯁꯨ ꯀꯥꯈꯠꯂꯛꯀꯦ ꯇꯧꯕꯒ ꯃꯕꯨꯡꯅ ꯃꯥꯡꯒꯣꯟꯗꯒꯤ ꯂꯦꯞꯇꯨꯅ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯏꯕꯁꯤꯡꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯥꯡꯒꯣꯜꯁꯤꯗ ꯀꯅꯥꯝꯇ ꯀꯥꯔꯛꯄ ꯌꯥꯔꯣꯏ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯑꯃꯈꯛ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯨ ꯊꯔꯣ ꯁꯪꯕꯤꯅ ꯍꯤꯒꯥꯏꯋꯥ ꯇꯧꯁꯤꯜꯂꯒ ꯃꯆꯜꯅꯨꯄꯤꯒꯤ ꯃꯥꯡꯒꯣꯜ ꯀꯥꯔꯛꯄꯗꯨꯗ ꯈꯠꯅꯅꯕ ꯁꯤꯟꯈꯤꯕꯅꯤ ꯄꯥꯔꯤꯒꯤ ꯃꯌꯥꯝꯕꯅ ꯐꯅ ꯁꯥꯎꯅꯤꯡꯕꯕꯨꯗꯤ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯁꯥꯎꯅꯤꯡꯉꯕꯁꯨ ꯑꯉꯥꯡ ꯑꯅꯤꯁꯤꯃꯗꯤ ꯀꯥꯏꯅꯍꯟꯗꯕꯅ ꯐꯒꯅꯦꯅ ꯈꯜꯂꯤ ꯍꯦꯟꯕꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯌꯥꯔꯝꯗꯦ ꯊꯣꯏꯕꯤꯒꯤ ꯃꯕꯨꯡꯗꯨ ꯁꯥꯎꯅ ꯑꯗꯨꯝ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅ ꯑꯔꯣꯏꯕꯅꯤ ꯃꯌꯥꯝ ꯍꯟꯕꯤꯔꯣ ꯌꯥꯔꯦ ꯑꯁꯨꯝꯅ ꯊꯤꯅ ꯆꯩꯔꯛꯄ ꯑꯁꯤꯗ ꯍꯦꯟꯕ ꯍꯣꯏꯁꯨ ꯍꯟꯈꯤꯔꯝꯃꯤ ꯑꯗꯨꯗꯒꯤ ꯃꯣꯏ ꯍꯦꯛ ꯍꯟꯈꯤꯕꯒ ꯊꯣꯏꯕꯤꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯃꯆꯥꯅꯨꯄꯥꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ ꯑꯆꯧꯕ ꯀꯔꯤꯅꯣ ꯅꯪꯅ ꯑꯃꯈꯛ ꯌꯥꯎꯖꯕ ꯅꯆꯟꯅꯨꯄꯤ ꯑꯗꯨꯒꯤ ꯑꯃꯨꯛꯇꯪ ꯊꯣꯛꯄ ꯊꯧꯗꯣꯛꯁꯤꯗ ꯃꯤ ꯈꯠꯅꯅꯕ ꯁꯤꯜꯂꯤꯁꯤꯕꯣ ꯅꯆꯤꯟ ꯅꯅꯥꯎ ꯈꯠꯅꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯌꯨꯝꯁꯤꯗ ꯂꯥꯛꯄ ꯃꯧꯅ ꯅꯆꯤन ꯅꯅꯥꯎ ꯈꯠꯅꯍꯜꯂꯦ ꯍꯥꯏꯔꯒ ꯌꯥꯝꯅ ꯐꯖꯔꯦ ꯁꯤꯔꯥ ꯅꯪꯅ ꯈꯜꯂꯤꯕꯣ ꯑꯗꯨꯝꯅ ꯇꯧꯔꯒ ꯅꯆꯟꯅꯨꯄꯤꯗꯨꯅ ꯅꯨꯡꯉꯥꯏꯅꯤ ꯁꯤꯔꯣ ꯅꯪꯅ ꯈꯜꯂꯤꯗꯣ ꯑꯁꯨꯝꯅ ꯃꯃꯥꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯃꯄꯨꯡ ꯑꯗꯨ ꯌꯥꯔꯝꯗꯦ ꯊꯣꯏꯕꯤ ꯑꯃꯗꯤ ꯄꯥꯔꯤꯁꯨ ꯏꯃꯨꯡꯒꯤ ꯑꯍꯟꯁꯤꯡ ꯈꯠꯅꯔꯒ ꯂꯥꯛꯑꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯔꯕꯗ ꯊꯣꯏꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯂꯩꯈꯤꯔꯝꯃꯤ